ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯣꯃꯤꯇꯥ ꯅꯥꯟꯗꯩꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯅꯕꯨ ꯃꯆꯥ ꯅꯨꯡꯁꯤꯗꯕ ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯩꯔꯝꯒꯗ꯭ꯔꯥ? ꯂꯩꯔꯝꯂꯣꯏ꯫ ꯊꯥꯕꯨꯝ ꯇꯔꯥ ꯅꯥꯎꯄꯨꯗꯨꯅ ꯄꯣꯛꯂꯤꯕ ꯃꯃꯥ ꯈꯨꯗꯤꯡꯃꯛꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯏꯁꯣꯔꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯗ ꯄꯤꯕꯤꯔꯛꯈꯤꯕ ꯑꯇꯥꯡꯕ ꯒꯨꯟ ꯑꯃꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯥꯏꯅꯕ ꯂꯩ, ꯅꯨꯄꯤꯒꯤ ꯁꯑꯣꯡ ꯁꯥꯗꯥ ꯃꯥꯏꯊꯣꯡꯒꯤ ꯃꯑꯣꯡ ꯌꯦꯡꯂꯒ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯅ ꯄꯥꯅꯕ ꯃꯒꯨꯜ, ꯁꯒꯣꯜ ꯃꯩꯗꯥ ꯇꯥꯕ ꯅꯨꯄꯤ, ꯀꯣꯏꯗꯥꯅꯕꯤ, ꯁꯥꯡꯇꯛ ꯇꯧꯕꯤ ꯃꯥꯏꯊꯣꯡ ꯃꯈꯜ ꯀꯌꯥ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯣꯠ ꯄꯤꯅꯕꯁꯨ ꯀꯣꯡꯒꯥꯏꯅꯤ꯫ ꯄꯨꯔꯅꯤꯃꯥꯁꯨ ꯃꯥꯏꯊꯣꯡ ꯀꯣꯏꯗꯥꯏꯅꯩ, ꯖꯨꯝ ꯖꯨꯝ ꯂꯥꯎꯅ ꯇꯥꯔꯤꯕ ꯅꯤꯡꯗꯨ ꯌꯩꯔꯤꯕ ꯁꯝꯂꯥꯡ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯍꯜꯂꯤ꯫ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡꯗ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯄꯤꯛꯄ ꯐꯅꯦꯛ ꯃꯆꯥ ꯌꯥꯝꯅꯁꯨ ꯁꯦꯠꯄ ꯄꯥꯝꯖꯔꯛꯄꯤ ꯄꯨꯔꯅꯤꯃꯥꯅꯤ꯫ ꯂꯝꯇꯥ ꯊꯥꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯄꯣꯛꯈꯤ ꯍꯥꯏꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯅꯤꯡꯁꯤꯡꯍꯧꯔꯁꯅꯨ ꯍꯥꯏꯗꯅ ꯄꯨꯔꯅꯤꯃꯥꯒꯤ ꯑꯄꯣꯛꯄ ꯃꯄꯥ, ꯑꯗꯨꯕꯨ ꯄꯣꯛꯂꯤꯕ ꯃꯃꯥ ꯄꯨꯔꯅꯤꯃꯥꯒꯤ ꯃꯕꯣꯛ ꯑꯣꯏꯔꯤꯕꯤ ꯑꯇꯥꯡꯕꯤꯅ ꯅꯨꯡꯁꯤꯅ ꯊꯣꯟꯈꯤꯕꯅꯤ꯫ ꯄꯨꯔꯅꯤꯃꯥꯅ ꯆꯍꯤ 13 ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗꯅꯤ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯁꯅꯔꯦꯝꯕꯤꯅ ꯁꯍꯔꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯃꯆꯥꯅꯨꯄꯤꯕꯨ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯨꯅꯕ ꯍꯥꯏꯗꯨꯅ ꯂꯩꯍꯟꯈꯤꯕꯗꯨ꯫ ꯑꯇꯥꯡꯕꯤꯅ "ꯏꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯋꯥ ꯃꯄꯥꯎꯁꯨ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ, ꯁꯦꯜ ꯇꯥꯜꯍꯜꯂꯤꯕꯅꯤꯗꯣ ꯍꯥꯏꯗꯅ ꯃꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯕꯨ ꯊꯝꯂꯤꯕꯅꯤꯗꯣ ꯍꯥꯏꯗꯅ ꯂꯩꯍꯟꯕ ꯉꯝꯃꯤꯗꯀꯣ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯁꯦ, ꯉꯛꯇꯕ ꯉꯝꯗꯦ꯫ ꯍꯦ ꯏꯁꯣꯔ, ꯅꯅꯥꯏꯕꯨ ꯑꯁꯤꯒꯨꯝꯕ ꯀꯨꯝꯍꯩꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯩꯈꯣ ꯍꯥꯏꯕꯅꯣ? ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ ꯈꯔ ꯊꯨꯅ, ꯍꯤꯡꯗꯨꯅ ꯂꯩꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ꯫ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣꯅꯦ? ꯃꯁꯤꯒꯤ ꯍꯅꯨꯕꯤ ꯑꯁꯦ ꯁꯤꯒꯦ ꯍꯥꯏꯔꯒ ꯀꯣꯛ ꯁꯤꯈ꯭ꯔꯒꯦꯗꯤ ꯑꯃꯨꯛ ꯇꯣꯏꯕ, ꯅꯍꯦꯛꯈꯤꯕꯁꯤꯅ ꯊꯕꯛ ꯇꯧꯐꯝ ꯑꯝꯇ ꯈꯪꯉꯣꯏꯗꯕꯅꯤ꯫ ꯃꯇꯝꯁꯤꯒ ꯆꯥꯟꯅꯗꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯁꯤꯅꯒ ꯑꯃꯨꯛ ꯇꯣꯏꯕ꯫ ꯊꯥꯏꯅꯗꯤ ꯃꯥꯅ ꯀꯜꯂꯤꯕꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯀꯔꯤꯝꯇꯒ ꯇꯧꯕ ꯉꯝꯂꯝꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯂꯤꯗꯅ ꯑꯩꯅ ꯑꯃꯨꯛ ꯄꯥꯟꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯁꯤ ꯑꯣꯏꯔꯦꯀꯣ ꯃꯥꯒꯤ ꯃꯇꯝ ꯂꯥꯛꯄ ꯀꯥꯏꯁꯦ꯫ ꯃꯃꯧꯅ ꯑꯗꯨꯝꯅ ꯅꯣꯛꯄ ꯇꯥꯕꯗ ꯑꯇꯥꯡꯕꯤ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯈꯖꯤꯛꯇꯪ ꯍꯧꯒꯠꯂꯞ ꯇꯧꯔꯒ, "ꯍꯩ ꯃꯧ ꯅꯪꯕꯨ ꯇꯥꯕ꯭ꯔꯅ ꯍꯩ? ꯏꯁꯤꯡ ꯊꯛꯅꯕ ꯈꯖꯤꯛꯇ ꯄꯨꯔꯧꯅꯦ, ꯆꯔꯝꯁꯤ ꯐꯨꯟꯒꯠꯂꯤ꯫ ꯏꯁꯤꯡ ꯈꯔ ꯊꯛꯂꯒ ꯑꯃꯨꯛꯇ ꯐꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯍꯣ ꯄꯨꯔꯛꯀꯦ, ꯅꯅꯥꯏꯅ ꯋꯥꯗꯅꯕ ꯏꯁꯤꯡ ꯑꯁꯥꯕꯒꯥꯇꯣ ꯂꯨꯝꯗꯅ ꯏꯪꯍꯜꯂꯒ ꯊꯝꯖꯔꯤꯕꯅꯤ꯫ ꯁꯤꯗ ꯂꯩꯔꯤ, ꯈꯔ ꯍꯦꯛ ꯊꯛꯆꯤꯜꯂꯒ ꯐꯨꯟꯕꯗꯣ ꯑꯃꯨꯛꯇ ꯐꯕ꯭ꯔꯥ ꯌꯦꯡꯉꯨꯁꯤ ꯏꯃꯥ." ꯑꯇꯥꯡꯕꯤꯗꯨ ꯏꯁꯤꯡ ꯑꯗꯨ ꯂꯧꯔꯒ ꯃꯆꯥꯗꯨ ꯈꯔ ꯈꯖꯤꯛ ꯂꯦꯡꯂꯒ ꯊꯛꯄ ꯍꯧꯏ꯫ ꯏꯁꯤꯡꯗꯨ ꯑꯃꯨꯛꯇꯪ ꯒꯨꯠ ꯒꯨꯠ ꯂꯥꯎꯅ ꯊꯛꯂꯕ ꯃꯇꯨꯡꯗ ꯄꯥꯇ꯭ꯔꯗꯨ ꯂꯩꯕꯥꯛꯇ ꯗꯛ ꯂꯥꯎꯅ ꯊꯝꯂꯒ, "ꯁꯤ ꯃꯉꯥꯏꯗꯅ ꯃꯤ ꯍꯦꯛ ꯇꯥꯏꯗ. ꯈꯔ ꯐꯔꯦ. ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ, ꯏꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯩꯗꯧꯉꯩꯒ ꯂꯥꯛꯀꯅꯤ ꯍꯥꯏꯒꯦ? ꯑꯩ ꯏꯁꯨꯒꯤ ꯃꯁꯛꯇꯣ ꯌꯥꯝꯅ ꯎꯅꯤꯡꯉꯤ꯫ ꯑꯩꯅ ꯁꯍꯔꯗ ꯆꯠꯇꯨꯅ ꯎꯅꯔꯨꯕꯁꯨ ꯉꯝꯗꯦ. ꯅꯪꯅ ꯈꯔ ꯑꯃꯨꯛ ꯆꯠꯇꯨꯅ ꯌꯦꯡꯁꯜꯂꯨꯅꯤ ꯑꯃꯨꯛꯇ. ꯌꯨꯝꯁꯤꯗ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯃꯥꯅ ꯂꯥꯛꯇ꯭ꯔꯤꯕꯁꯦ, ꯆꯍꯤ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯝꯃꯅꯤꯅꯦ." "ꯊꯣꯏꯅ ꯈꯟꯖꯤꯟꯕꯤꯔꯨꯅꯨ ꯏꯃꯥ, ꯃꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯍꯧꯔꯤ꯫ ꯑꯩꯅ ꯅꯍꯥꯟ ꯆꯠꯄꯗ ꯃꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯕꯨ ꯂꯩꯍꯧꯔꯤꯗ꯫ ꯏꯃꯥꯕꯨꯁꯨ ꯃꯥꯅ ꯍꯪꯉꯛꯏ꯫ ꯑꯗꯣ ꯃꯥꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯆꯥꯁꯤꯡꯒ ꯃꯄꯥꯟꯂꯝꯗ ꯊꯕꯛ ꯑꯃꯒꯤ ꯆꯠꯈ꯭ꯔꯤ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯌꯨꯝꯕꯨ ꯅꯨꯄꯤꯗꯨ ꯈꯛꯇ ꯉꯥꯏꯕꯒꯤ ꯑꯃꯨꯛ ꯏꯆꯥꯗꯣ ꯊꯥꯗꯣꯛꯄ ꯌꯥꯗꯗꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯊꯨꯕꯗ ꯂꯥꯛꯍꯟꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯅꯍꯥꯟꯗꯤ." "ꯏꯆꯦ, ꯃꯗꯨꯁꯨ ꯆꯨꯝꯂꯤꯕꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯁꯨ ꯄꯥꯛꯅ ꯀꯟꯈꯠꯂꯨ ꯌꯥꯗꯕꯁꯤꯗ ꯏꯁꯨꯗꯣ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤ꯫ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯗꯨꯅ ꯃꯥꯅ ꯁꯦꯕꯥ ꯇꯧꯕꯗꯣ ꯃꯤꯠꯁꯤꯗ ꯁꯪꯁꯪ ꯎꯔꯛꯏ꯫ ꯀꯩ ꯀꯥꯟꯅꯗꯕꯗ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯁꯦꯜꯁꯨ ꯊꯣꯛꯑꯣꯏ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯥꯗ ꯃꯤꯒꯤꯗ ꯁꯦꯜ ꯇꯥꯜꯂꯕꯗꯤ ꯃꯥꯅ ꯑꯄꯥꯝꯕꯗꯣ ꯁꯦꯠꯅꯤꯡ ꯆꯥꯅꯤꯡꯕ ꯑꯣꯏꯔꯁꯨ ꯃꯅꯤꯡ ꯊꯨꯡꯖꯔꯤꯗꯣ, ꯑꯗꯨꯅ ꯐꯔꯦꯅ ꯈꯟꯗ꯭ꯔꯒ ꯍꯅꯨꯕꯤꯅꯤꯅ ꯁꯤꯅꯝ ꯅꯝꯕꯤ ꯑꯣꯏꯅ ꯇꯧꯔꯗꯅ ꯍꯦꯛ ꯇꯧꯔꯒ ꯃꯁꯨ ꯎꯅꯤꯡꯉꯤ, ꯂꯥꯛꯑꯣ ꯍꯥꯏꯌꯨ, ꯁꯤ ꯉꯥꯛꯇ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯀꯣꯟꯁꯤꯜꯂꯒ ꯁꯤꯃꯤꯟꯅꯕ ꯌꯥꯕ ꯑꯣꯏꯔꯕꯗꯤ ꯑꯃꯨꯛꯁꯨ ꯐꯕ."
ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯑꯉꯥꯡ ꯑꯃ ꯁꯦꯝꯕ ꯍꯥꯏꯁꯦ ꯁꯦꯜ ꯀꯌꯥꯝ ꯆꯪꯉꯤ ꯍꯥꯏꯁꯦ ꯈꯪꯗ ꯇꯧꯔꯤ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯍꯦꯛ ꯋꯥꯈꯜ ꯇꯥꯔꯛꯄꯒ ꯃꯥꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯃꯃꯝ ꯇꯝꯕꯤꯔꯒ ꯃꯥꯒꯤ ꯍꯤꯡꯅꯕ ꯊꯥꯗꯣꯛꯈꯤꯕ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯁꯤ ꯈꯛꯇ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯈꯨ ꯀꯥꯝꯂꯤꯕꯗꯨꯕꯣ 이수 누비 우닝이 하루버기로 ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯕꯗꯨꯕꯨ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯅꯆꯥꯅꯨꯄꯤꯗꯣ ꯀꯅꯥꯒ ꯂꯩ ꯀꯔꯤ ꯆꯥꯔꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯅꯤꯁꯨ ꯃꯊꯣꯡ ꯈꯪꯗꯦ ꯅꯪꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯍꯦꯛꯇ ꯑꯄꯣꯛꯄ ꯅꯆꯥ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯦꯛꯇ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯍꯟꯈꯤꯕ ꯉꯝꯃꯤꯗꯀꯣ ꯏꯃꯥꯏ ꯄꯦꯝꯃ ꯑꯩꯗꯤ ꯅꯪꯃꯨꯛ ꯉꯛꯄꯁꯦ ꯍꯦꯛ ꯂꯩꯇꯦꯗꯀꯣ 이ꯕꯦꯝꯃ 이마는 강만한테 나수도 නුꯡꯁꯤ ꯍꯥꯏꯗꯨꯅꯕꯨ ꯍꯌꯦꯡ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯛꯄ ꯃꯇꯝꯗ ꯑꯋꯣꯡ ꯑꯋꯣꯟ ꯀꯅꯥꯅ ꯇꯝꯕꯤꯗꯧꯔꯤꯒꯦ ꯃꯄꯥꯅꯦꯅ ꯑꯃ ꯂꯩꯔꯤꯁꯤꯅ ꯅꯣꯡꯐꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯌꯨ ꯊꯛꯂꯤꯕꯅꯤ ꯍꯥꯏꯗꯅ ꯃꯤꯒꯤ ꯏꯃꯨꯡꯗꯨꯗꯤ ꯐꯨꯔꯥꯗꯂꯥꯟ ꯃꯊꯣꯟ ꯁꯥꯈ꯭ꯔꯦ ꯃꯣꯏꯒꯨꯝꯕꯒꯤ ꯌꯨꯊꯛꯁꯦꯜ ꯃꯌꯥꯝꯗꯨꯅ ꯍꯣ ꯃꯤꯗꯤ ꯏꯅꯥꯛ ꯈꯨꯟꯈ꯭ꯔꯕꯅꯦ ꯃꯥꯅ ꯁꯣꯝꯗ ꯈꯔꯗ ꯉꯥꯏꯔꯦ ꯂꯩꯅꯥ ꯄꯣꯛꯂꯛꯇꯧꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯌꯨ ꯈꯔꯨꯡꯗꯣ ꯃꯈꯦꯠ ꯊꯨꯝꯅ ꯌꯨꯗꯨ ꯊꯥꯡꯒꯠꯂꯦꯔꯒ ꯍꯩꯗꯧꯔꯤꯕꯅꯤ 나라키선 강립 가리 왕앙 상앙 거기니 마시바 마기 형나비 망악 하이갓바세 하우식수 한드리네 와또나 왕라가 꽉나 팜디 이에도 소유이세 마세 사나렌비나 마사닝원 아니 아마디 마사누파 아마가 뿐나 마코이 훔복사바니 푸니마나 아한 오이바나 레이사비 마사 폰각 파리 하이브 마담 아두다니 마마이베마나 미기 메임다 레이라가 ꯁꯦꯜ ꯇꯥꯟꯅꯕ ꯍꯥꯏꯗꯅ ꯇꯧꯈꯤꯕꯗꯣ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃꯅ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ ꯇꯧꯍꯟꯅꯕ ꯍꯥꯏꯗꯅ ꯈꯔꯁꯨ ꯄꯤꯛꯂꯤ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯛꯂꯒ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃꯁꯨ ꯁꯤꯟꯐꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯕꯨꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯇꯣꯟ ꯇꯣꯟꯕꯒ ꯑꯣꯏꯔꯦ ꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯖꯕꯅꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯦꯊꯣꯛꯅ ꯌꯣꯛꯆꯔꯝꯃꯤ ꯁꯅꯔꯦꯝꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯀꯥꯎꯕꯗꯤ ꯊꯕꯛ ꯁꯨꯅꯤꯡꯂꯒ ꯁꯨꯕ ꯍꯩꯅꯤꯡꯗꯕ ꯅꯨꯃꯤꯠꯇꯅ ꯑꯗꯨꯃꯛ ꯐꯃꯨꯡꯗ ꯇꯨꯝꯊꯣꯛꯂꯒ ꯂꯩꯕ ꯌꯨ ꯊꯛꯂꯒꯁꯨ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯂꯩꯔꯛ ꯀꯣꯟꯁꯥꯡꯗ ꯂꯥꯎꯗꯨꯅ ꯆꯠꯄ ꯑꯣꯏꯕꯅ ꯃꯤꯅ ꯍꯦꯛꯇ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯅꯣꯛꯅꯕ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃꯁꯨ ꯀꯥꯎꯕꯗꯨ ꯌꯨ ꯉꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯁꯥꯗ ꯁꯦꯠꯂꯤꯕ ꯈꯨꯗꯩꯗꯨ ꯐꯥꯎꯕ ꯂꯝꯕꯤꯗ ꯇꯥꯍꯧꯕ ꯈꯪꯂꯝꯗꯦ ꯑꯃꯝꯕ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯅ ꯃꯁꯥꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯑꯃꯨꯛ ꯐꯪꯂꯗꯨꯅ ꯁꯦꯠꯆꯤꯜꯂꯒ ꯃꯌꯨꯝꯗ ꯆꯪꯂꯛꯈꯤꯕꯅꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯄꯨꯔꯅꯤꯃꯥ ꯃꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯗꯕ ꯑꯩꯅ ꯆꯠꯂꯒꯦ ꯍꯥꯏꯔꯁꯨ ꯌꯨꯝꯒꯤ ꯏꯅꯦ ꯑꯁꯤꯅ ꯑꯩꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯕꯁꯤ ꯎꯔꯒ ꯄꯥꯛ ꯍꯦꯛ ꯊꯥꯗꯣꯛꯂꯒ ꯆꯠꯄꯁꯨ ꯉꯝꯗꯦ ꯌꯨꯝ ꯑꯁꯤꯗꯅ ꯑꯩꯅ ꯇꯨꯝꯂꯤꯕ ꯀꯥꯁꯤꯁꯨ ꯃꯪꯒꯣꯜꯗꯒꯤ ꯈꯣꯡ ꯍꯦꯛ ꯊꯥꯡꯖꯤꯜꯂꯛꯄꯒ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗ ꯃꯤꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯇꯨꯝꯕ ꯍꯤꯞꯄ ꯇꯧꯕꯁꯤꯁꯨ ꯋꯥꯈꯜꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯦ ꯌꯨꯝꯁꯤꯁꯨ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯇꯣꯏꯅꯒ ꯆꯪꯕ ꯑꯣꯏꯕꯅꯤ ꯌꯨꯝꯕꯨꯒꯤ ꯏꯕꯨꯡ ꯑꯃ ꯂꯩꯔꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯁꯥꯁꯦ ꯅꯤꯁꯥꯗ ꯂꯩꯁꯨꯕ ꯍꯥꯏꯗꯣ ꯍꯦꯛ ꯑꯣꯏꯔꯦ ꯇꯧꯔꯤꯁꯦ ꯑꯁ ꯋꯥꯈꯜꯁꯤ ꯅꯨꯡꯉꯥꯏꯅꯒ ꯂꯩꯕ ꯉꯝꯗꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯁꯨ ꯑꯐꯕꯗꯤ ꯅꯠꯇꯦ ꯄꯨꯔꯅꯤꯃꯥ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ ꯁꯤꯗ ꯂꯥꯎꯁꯦ ꯏꯅꯦ ꯋꯥ ꯍꯥꯏꯒꯦ ꯇꯥꯔꯤꯅꯦ ꯀꯩ ꯍꯥꯏꯒꯦ ꯑꯩꯁꯦ ꯐꯝ ꯂꯣꯏꯁꯤꯜꯂꯨꯕꯅꯤ ꯉꯁꯥꯏ ꯑꯌꯨꯛ ꯅꯨꯡꯁꯥ ꯁꯥꯔꯤꯉꯩꯗꯨꯗ ꯁꯨꯗꯣꯛꯍꯧꯒꯦꯅ ꯁꯨꯔꯨꯕ ꯑꯗꯣ ꯏꯅꯦ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯁꯦ ꯁꯤꯒꯤ ꯁꯦꯜꯁꯤꯡ ꯑꯁꯤ ꯏꯅꯦꯒꯤ ꯎꯄꯨꯗ ꯈꯔ ꯑꯃꯨꯛꯇ ꯊꯝꯖꯤꯜꯂꯨꯁꯣ ꯏꯅꯦꯁꯦ ngasi nong nini se khwang nabana muk toiba lengba lakpaga ngamba nate mai yairadi hinjinkiba yairaga na khara muk hek yangi tawrisi hausik numidangi bu kari insang lairige hawai mubi ga tu lairibro hawai mubi ga hawai tharakadi lairibani ne nungsak maru atongbasu lairibani irola sirainya kangawamaga ngaurasira ngasai nongmangkha mapansu khara he ubani khamena sangbi barmasi khasu tektha kai phalambadu ubada kanghau khangsa hek chaninglakpa nungai khraba isagi wata sidan aina awawa ka khangkau kaurisi hoi isana saningbadu hek thongdo hauna saraga loiridana adoine mamadi mapalamda chakibadu bu kayam kuina leirakani haige ngasiga hapta amadi suramani mamana chakribase tha makhai amadi leirakani hairamban magi karbar anauba mahogani dana tawribani kaithel asawbada potpham mama hangdoklaga pose khrasu suna thamnana bahaidana nang mamana kanna hotnaribani e adudi yamna phaba wani ne
ꯄꯣꯠꯐꯝꯗꯤ ꯀꯔꯤ ꯑꯣꯏꯅ ꯌꯣꯟꯗꯣꯏꯅꯣ? ꯂꯧ ꯃꯇꯝꯗ ꯍꯥꯔ ꯀꯔꯤ ꯀꯔꯥ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯔꯛꯏꯗꯣ, ꯑꯗꯨꯒ ꯌꯨꯝ ꯁꯥꯟꯅꯕ ꯃꯇꯝꯗꯁꯨ ꯅꯪꯁꯨ ꯎꯔꯤꯕꯗꯨꯅꯤ, ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯌꯨꯝ ꯃꯇꯣꯟ ꯑꯋꯥꯡ ꯑꯋꯥꯡꯕ ꯃꯌꯥꯝ ꯑꯃ ꯁꯥꯕ ꯂꯣꯏꯔꯒ ꯃꯆꯨ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯁꯪꯅꯔꯤꯕꯁꯤꯡꯁꯤ ꯑꯁꯤꯁꯨ ꯊꯝꯕ ꯀꯥꯏꯅꯒ ꯀꯔꯤ ꯀꯔꯤꯅꯣ ꯌꯥꯝꯅ ꯄꯜꯂꯝꯕꯅꯤ꯫ ꯅꯪ ꯃꯥꯃꯗꯤ ꯀꯔꯕꯥꯔ ꯇꯧꯕꯁꯤ ꯊꯥꯏꯅꯗꯒꯤ ꯌꯥꯝ ꯄꯥꯝꯖꯔꯛꯄꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯇꯥꯟꯅꯔꯒ ꯈꯔ ꯍꯥꯏꯊꯕ ꯃꯐꯝꯗꯒꯤ ꯐꯧ ꯄꯣꯝ ꯆꯟꯕꯗꯣ ꯍꯋꯥ ꯒꯥꯔꯤ ꯃꯄꯣꯠ ꯃꯄꯣꯠ ꯂꯧꯔꯒ ꯁ꯭ꯋꯥꯏꯗ ꯄꯨꯈꯠꯇꯨꯅ ꯌꯣꯟꯕꯗ ꯁꯦꯟꯗꯣꯡ ꯌꯥꯝ ꯐꯪꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯤ ꯍꯥꯟꯅ ꯌꯥꯝꯅ ꯋꯥꯔꯝꯕꯗꯒꯤ ꯈꯔ ꯑꯗꯨ ꯆꯥꯕ ꯊꯛꯄꯗꯤ ꯅꯤꯡ ꯊꯨꯡꯖꯕ ꯍꯥꯏꯗꯣ ꯑꯣꯏꯈ꯭ꯔꯤꯕꯅꯤꯅꯦ꯫ ꯏꯁ, ꯊꯥꯏꯅꯗꯤ ꯀꯔꯤꯅꯣ ꯑꯃꯨꯛꯇꯣꯏꯕ ꯆꯥꯛ ꯍꯥꯏꯕ ꯆꯥꯛꯁꯤ ꯀꯩꯗꯧꯉꯩ ꯄꯨꯛ ꯊꯟꯅ ꯑꯃꯨꯛꯇꯪ ꯆꯥꯕ ꯐꯪꯂꯛꯀꯗꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯕꯗ ꯆꯥꯛ ꯄꯨꯈꯝ ꯃꯃꯥꯡꯗ ꯐꯝꯊꯕ ꯇꯜꯂꯤꯕꯅꯤ꯫ ꯀꯩꯒꯤ ꯑꯗꯨꯗꯤ ꯏꯅꯦ, ꯆꯥꯛ ꯄꯨꯛ ꯊꯜꯂꯣꯏ ꯈꯟꯕꯒꯤꯔꯣ? ꯍꯣꯏꯅꯦ ꯄꯨꯔꯅꯤꯃꯥ, ꯆꯥꯛꯁꯤꯗꯤ ꯄꯨꯛ ꯊꯜꯂꯣꯏꯗꯕ ꯂꯩꯔꯕꯗꯤ ꯆꯥꯗꯅ ꯇꯣꯛꯄꯅ ꯐꯩ ꯀꯥꯏꯅ ꯈꯟꯈꯤꯕ ꯀꯣꯡꯒꯥꯏꯅꯤ꯫ ꯏꯁ, ꯋꯥꯔꯛꯈ꯭ꯔꯕꯅꯤꯗ ꯍꯧꯖꯤꯛꯇꯤ ꯃꯥꯏ ꯃꯤꯠ ꯈꯔ ꯄꯥꯡꯂꯛꯄꯁꯤꯗ ꯁꯣꯔꯁꯦ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯄꯗ ꯍꯧꯖꯤꯛꯇ ꯍꯣꯟꯗꯣꯛꯄꯗ ꯉꯥꯏꯔꯤꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯣ ꯍꯣꯏꯅꯦ, ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯩꯁꯨ ꯏꯅꯦꯍꯣꯏꯒꯤ ꯁꯤꯗ ꯂꯩꯕꯗꯒꯤ ꯃꯤ ꯊꯦꯡꯅꯕ ꯌꯥꯝꯅ ꯍꯦꯟꯕ꯭ꯔꯥ ꯈꯪꯗꯦ꯫ ꯍꯥꯟꯅꯗꯤ ꯏꯄꯪ ꯄꯪꯁꯤꯜꯂꯝꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯃꯤꯒꯁꯦ ꯀꯤꯗꯕ ꯍꯥꯏꯅꯤꯡꯕꯒꯁꯦ ꯗꯣꯡ ꯗꯣꯡ ꯍꯥꯏꯕꯁꯨ ꯌꯥꯝꯅ ꯉꯝꯂꯦꯉꯣ꯫ ꯑꯗꯨꯅꯤ ꯃꯤ ꯍꯥꯏꯁꯤꯗꯤ ꯊꯦꯡꯅ ꯊꯦꯡꯅꯔꯒ ꯁꯤꯡꯂꯛꯀꯗꯕꯅꯤ꯫ ꯑꯩꯗꯤ ꯀꯔꯤꯝꯇ ꯈꯪꯖꯗꯦ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯄꯪꯂꯩꯗ ꯂꯩꯁꯤꯟꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯂꯧꯁꯤꯡ ꯍꯥꯏꯁꯤꯗꯤ ꯇꯥꯜꯂꯤ ꯃꯈꯩ ꯂꯣꯏꯕꯁꯨ ꯅꯥꯏꯕ ꯅꯠꯇꯦ꯫ ꯐꯔꯦ ꯐꯔꯦ, ꯁꯦꯜꯗꯨꯁꯨ ꯏꯅꯦꯒꯤ ꯂꯨꯈꯨꯝꯗ ꯂꯩꯕ ꯎꯄꯨꯗꯣ ꯃꯗꯨꯗ ꯃꯐꯝ ꯈꯪꯅ ꯍꯥꯞꯆꯤꯜꯂꯝ꯫ ꯑꯗꯣ ꯆꯥꯛꯇꯣ ꯊꯣꯡꯗꯣꯛꯎꯔꯣ, ꯉꯟꯅ ꯆꯥꯔꯒ ꯉꯟꯅ ꯇꯨꯝꯁꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯤ ꯃꯥꯒꯤ ꯃꯥꯒꯤ ꯊꯕꯛ ꯆꯠꯊꯣꯛꯅꯕꯅꯤꯅ ꯋꯥꯕꯅꯤꯅ꯫ ꯍꯣꯏꯅꯦ, ꯑꯩ ꯆꯥꯛꯈꯨꯝ ꯆꯪꯂꯒꯦ꯫ ꯄꯨꯔꯅꯤꯃꯥꯅ ꯌꯨꯝꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯇꯨꯝꯐꯝ ꯀꯥꯗꯨꯗ ꯆꯪꯂꯛꯂꯒ ꯂꯨꯈꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯎꯄꯨꯗꯣ ꯍꯥꯡꯗꯣꯛꯂꯒ ꯁꯦꯜꯁꯤꯡ ꯑꯗꯨ ꯊꯝꯂꯤꯕ ꯃꯇꯥꯡ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯂꯣꯟꯅ ꯌꯦꯡꯊꯣꯛꯂꯝꯃꯤ꯫ ꯑꯩꯁ, ꯀꯔꯤꯅꯣ ꯄꯨꯔꯅꯤꯃꯥꯅ ꯏꯃꯥꯒꯤ ꯎꯄꯨꯗ ꯊꯝꯈ꯭ꯔꯤꯕꯁꯤꯕꯣ? ꯁꯦꯜ ꯁꯣꯏꯗꯅ ꯑꯣꯏꯕ ꯇꯥꯏ꯫ ꯑꯩꯅ ꯄꯤꯌꯨ ꯍꯥꯏꯗꯅ ꯅꯤꯔꯨꯕꯗꯗꯤ ꯂꯩꯇꯦ ꯉꯥꯛꯇꯅꯤ꯫ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯁꯦꯜꯁꯤꯡ ꯑꯁꯦ ꯂꯧꯊꯣꯛꯂꯒ ꯑꯩꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯤꯁꯥ ꯆꯥꯅꯕꯒꯤ ꯁꯦꯜ ꯑꯣꯏꯊꯣꯛꯅꯅꯕ ꯂꯨꯅ ꯂꯧꯊꯣꯛꯇꯕ ꯌꯥꯗꯦ꯫ ꯐꯩ, ꯇꯥꯟꯖꯥ ꯉꯥꯏꯕ ꯍꯥꯏꯗꯨꯅꯤ꯫ ꯏꯃꯥꯁꯨ ꯂꯩꯇꯕ ꯇꯥꯟꯖꯥꯗ ꯑꯩꯅ ꯂꯨꯝꯗꯨꯅ ꯂꯧꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯁꯦ ꯂꯣꯏꯅꯃꯛ ꯐꯪꯂꯅꯤ꯫ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯃꯇꯨꯡ ꯀꯅꯥꯁꯨ ꯂꯩꯇꯕ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯥꯛꯄꯅ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯅ ꯃꯃꯥꯅ ꯀꯩꯊꯦꯜ ꯆꯠꯈ꯭ꯔꯤꯉꯩ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥꯅ ꯃꯔꯨꯞꯀꯤ ꯁꯦꯜ ꯄꯤꯔꯨꯅꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯊꯪꯅꯕ ꯌꯨꯝ ꯑꯃꯗ ꯆꯠꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯇꯥꯟ ꯆꯞ ꯆꯥꯔꯦ ꯈꯟꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯎꯄꯨ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯂꯣꯠꯂꯤꯕ ꯁꯣ ꯑꯗꯨ ꯇꯞꯅ ꯃꯥꯔꯒ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯃꯗꯤ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯣꯏꯒꯗꯕ ꯁꯦꯜꯒꯤ ꯆꯕꯨꯟ ꯃꯄꯨꯜ 2ꯈꯛ ꯂꯩꯔꯝꯕꯗꯨ ꯎꯔꯨꯔꯦ꯫ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯁꯦꯜ ꯆꯕꯨꯟ ꯑꯗꯨ ꯑꯃ ꯂꯧꯊꯣꯛꯂꯒ ꯑꯃꯅ ꯊꯝꯂꯝꯕ ꯊꯣꯛꯂꯕꯗꯤ ꯍꯦꯟꯅ ꯆꯤꯡꯅꯈ꯭ꯔꯅꯤ꯫ ꯑꯗꯨꯅ ꯃꯄꯨꯜ 2ꯃꯛ ꯂꯧꯊꯣꯛꯂꯒꯦ ꯈꯟ ꯅꯨꯄꯥ ꯑꯗꯨꯅ ꯁꯦꯜꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯁꯣ ꯂꯣꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯦꯟꯌꯥꯝꯁꯤꯡ ꯑꯗꯨꯅ ꯄꯤꯛꯇꯛ ꯇꯧꯕ ꯈꯥꯎ ꯑꯃꯗ ꯍꯥꯞꯂꯒ ꯌꯨꯝꯒꯤ ꯑꯋꯥꯡꯕ ꯁꯒꯥꯏꯗ ꯊꯥꯡꯒꯠꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯥꯅ ꯗꯔꯀꯥꯔ ꯂꯩꯔꯛꯂꯕ ꯃꯇꯝꯗ ꯈꯔ ꯈꯔ ꯂꯧꯊꯣꯛꯂꯒ ꯁꯤꯖꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯂꯣꯠꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯈꯔ ꯑꯃꯁꯨ ꯂꯩꯔꯒ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯌꯨꯝꯗ ꯊꯣꯛꯂꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯌꯨꯝꯕꯨ ꯅꯨꯄꯤ ꯑꯗꯨꯅ, ꯄꯨꯔꯅꯤꯃꯥ, ꯅꯪ ꯃꯥꯃ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯂꯛꯂꯦ꯫ ꯀꯗꯥꯏ ꯃꯩꯈꯦꯠꯀ ꯆꯦ ꯃꯆꯦꯠ ꯈꯔꯒꯗꯣ ꯃꯩ ꯑꯣꯛꯅꯕ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎ꯫ ꯑꯧ, ꯇꯥꯔꯦ ꯏꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯃꯩꯈꯦꯠ ꯎꯄꯨ ꯑꯃꯒ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕ ꯆꯦ ꯈꯔ ꯄꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯒ ꯃꯩ ꯑꯗꯨ ꯆꯨꯈꯠꯇꯨꯅ ꯊꯣꯡꯒꯥꯜ ꯆꯪꯐꯝ ꯑꯗꯨꯗ ꯑꯣꯛꯊꯣꯛꯂꯝꯃꯤ꯫ ꯌꯥꯔꯦꯗ ꯏꯆꯥ ꯄꯨꯔꯅꯤꯃꯥ ꯎꯕꯁꯤ ꯃꯥꯡꯕꯗꯤ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯂꯤꯗ꯫ ꯅꯅꯦꯒ ꯅꯪꯒꯒꯤ ꯐꯨꯔꯤꯠꯀ ꯐꯤ ꯑꯃꯃꯝꯒ ꯂꯩꯔꯛꯄꯅꯤ꯫ ꯅꯪꯒꯤꯗꯤ ꯑꯩꯅ ꯁꯥꯔꯤ ꯍꯤꯒꯣꯛ ꯃꯆꯨ ꯑꯃ ꯌꯥꯎꯔꯛꯄꯅꯤ, ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ꯫
ꯃꯊꯪ ꯊꯥꯕꯜ ꯆꯣꯡꯕꯗ ꯏꯆꯥꯅ ꯁꯦꯠꯅꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯩꯊꯦꯜ ꯑꯆꯧꯕꯗꯒꯤ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤꯕꯅꯤ ꯏꯆꯥꯒꯤ ꯑꯃꯠꯇꯗꯤ ꯂꯩꯕꯤꯒꯦ ꯍꯥꯏꯗꯅ ꯑꯌꯥ ꯃꯃꯥ ꯑꯁ ꯑꯩ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤ ꯀꯗꯥꯏ ꯈꯥꯎꯗꯣ ꯑꯩ ꯄꯥꯏꯕꯤꯒꯦ ꯌꯥꯝ ꯐꯖꯔꯝꯗꯧ ꯃꯥꯜꯂꯤ ꯏꯀꯣꯛ ꯃꯆꯨꯗꯤ ꯊꯥꯕꯜ ꯁꯦꯠꯄꯗꯁꯨ ꯌꯥꯝ ꯆꯥꯟꯅꯕꯅꯤ ꯏꯀꯣꯛꯇꯤ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯂꯒ ꯃꯅꯨꯡꯗ ꯅꯤꯡꯊꯤꯅ ꯌꯦꯡꯂꯨꯔꯁꯤ ꯍꯣꯏ ꯃꯃꯥ ꯄꯨꯔꯛꯂꯤꯕ ꯄꯣꯠꯌꯣꯝꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯍꯥꯡꯗꯣꯔꯛꯂꯕ ꯃꯇꯨꯡ ꯂꯩꯔꯛꯂꯤꯕ ꯄꯣꯠꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯛꯄꯗꯨ ꯈꯟꯗꯣꯛꯇꯨꯅ ꯃꯊꯪ ꯃꯊꯪ ꯇꯤꯡꯊꯣꯛꯂꯒ ꯌꯦꯡꯂꯕꯗ ꯄꯨꯔꯅꯤꯃꯥ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯂꯝꯃꯤ ꯃꯥꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯕꯗ ꯅꯨꯃꯤꯠ ꯑꯗꯨ ꯌꯨꯝꯕꯨ ꯅꯨꯄꯥꯗꯨꯁꯨ ꯃꯄꯥꯟ ꯂꯝꯗꯒꯤ ꯍꯜꯂꯛꯄꯅꯤ ꯍꯥꯏꯗꯅ ꯄꯨꯔꯅꯤꯃꯥꯅ ꯂꯐꯨ ꯊꯔꯣ ꯄꯥꯛꯅꯝ ꯑꯃꯒ ꯀꯥꯡꯍꯧ ꯑꯃꯒ ꯑꯃꯗꯤ ꯂꯐꯨ ꯊꯔꯣꯒ ꯍꯋꯥꯏ ꯃꯪꯒꯜ ꯑꯄꯣꯞꯄ ꯑꯃ ꯇꯧꯗꯨꯅ ꯃꯊꯦꯜ ꯃꯈꯜ ꯃꯈꯜ ꯊꯣꯡꯗꯨꯅ ꯊꯣꯡ ꯊꯥꯛꯄ ꯂꯣꯏꯁꯤꯟꯖꯗꯨꯅ ꯊꯝꯂꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯆꯥꯛ ꯆꯥꯅꯕ ꯁꯦꯝ ꯁꯥꯔꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛꯈꯨꯝꯗ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔ ꯃꯇꯨꯡꯗ ꯌꯨꯝꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯂꯨꯈꯨꯝꯗ ꯂꯩꯕ ꯅꯍꯥꯟ ꯊꯝꯖꯤꯜꯂꯨ ꯍꯥꯏꯗꯨꯅ ꯄꯤꯈꯤꯕ ꯁꯦꯜ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯌꯥꯎꯔꯝꯈꯤꯗꯕꯗꯨꯗ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈꯤꯔꯝꯃꯤ ꯄꯨꯔꯅꯤꯃꯥꯕꯨ ꯈꯪꯀꯧ ꯀꯧꯔꯛꯂꯒ ꯍꯥꯏ ꯄꯨꯔꯅꯤꯃꯥ ꯅꯪ ꯁꯣꯝꯗ ꯑꯃꯨꯛꯇ ꯊꯨꯅ ꯂꯥꯎꯅꯦ ꯀꯩꯅꯣꯃ ꯂꯩꯔꯦ ꯑꯝꯇ ꯈꯔ ꯊꯨꯔꯛ ꯄꯨꯔꯅꯤꯃꯥꯁꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯏꯅꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯗꯨꯛ ꯄꯥꯈꯠꯅ ꯀꯧꯔꯤꯕꯗꯨꯕꯣ ꯅꯠꯇꯦ ꯅꯍꯥꯟ ꯁꯤꯗ ꯊꯝꯖꯤꯜꯂꯨ ꯍꯥꯏꯗꯅ ꯑꯩꯅ ꯁꯦꯜ ꯁꯥꯕꯨꯟ ꯑꯃ ꯄꯤꯈꯤꯕꯗꯨꯕꯨ ꯅꯪꯕꯨ ꯀꯗꯥꯏꯋꯥꯏꯗ ꯍꯥꯞꯂꯝꯒꯦ ꯑꯩꯅ ꯊꯤꯕꯗ ꯌꯥꯎꯕ ꯎꯗꯦ ꯑꯗꯨꯈꯛꯁꯨ ꯅꯠꯇꯦ ꯍꯥꯟꯅꯒꯤ ꯁꯥꯕꯨꯟ ꯑꯅꯤ ꯑꯃꯒ ꯂꯩꯕꯅꯤ ꯑꯗꯨꯁꯨ ꯑꯃꯠꯇ ꯎꯗꯦꯅꯦ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯀꯣꯛꯁꯤ ꯌꯣꯛꯊꯣꯛꯄ ꯁꯥꯒꯗꯧꯔꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯗꯤ ꯃꯀꯣꯛ ꯄꯥꯏꯔꯒ ꯐꯝꯊꯈ꯭ꯔꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯏꯅꯦ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯑꯩꯅ ꯅꯍꯥꯟ ꯊꯝꯂꯝꯕꯗꯤ ꯁꯤꯒꯤ ꯃꯌꯥꯏ ꯀꯥ ꯑꯃ ꯈꯔ ꯄꯤꯛꯇꯛ ꯇꯧꯕ ꯁꯣ ꯑꯃꯁꯨ ꯄꯥꯟꯕꯁꯤꯗ ꯆꯦꯛꯁꯤꯟꯅ ꯊꯝꯂꯝꯕꯅꯤ ꯀꯅꯥꯅ ꯀꯔꯤꯒꯤ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯟꯌꯥꯝ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯤꯕ ꯖꯥꯠꯅꯣ ꯑꯩꯗꯤ ꯂꯧꯊꯣꯛꯇꯦ ꯌꯦꯡꯅꯦ ꯀꯩꯅꯣ ꯁꯤꯗ ꯌꯥꯎꯕꯁꯨ ꯎꯗꯦ ꯏꯅꯦ ꯀꯅꯥꯅ ꯇꯧꯔꯤꯕ ꯖꯥꯠꯅꯣ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯁꯤꯡ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯀꯃꯥꯏꯅ ꯑꯩ ꯑꯣꯏꯅ ꯄꯥꯈꯠꯄꯅꯤ ꯏꯁꯥꯁꯦ ꯏꯅꯤ ꯑꯩꯅ ꯊꯝꯖꯤꯜꯂꯝꯕꯅꯤ ꯁꯣꯁꯨ ꯆꯤꯛꯅ ꯂꯣꯜꯂꯒ ꯑꯗꯨꯒ ꯀꯔꯤ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕ ꯇꯧꯅꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯆꯤꯡꯅꯔꯗꯨꯅ ꯑꯩ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ ꯅꯈꯣꯏ ꯑꯅꯤꯅ ꯑꯗꯨꯋꯥꯏꯗ ꯄꯥꯈꯠ ꯊꯨꯀꯠꯄꯗꯧꯅ ꯖꯨꯖꯥ ꯇꯧꯅꯔꯤꯕꯗꯨ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯍꯥꯏꯌꯨꯅꯦ ꯍꯩꯃꯩꯃ ꯄꯨꯔꯅꯤꯃꯥ ꯅꯅꯦ ꯑꯁꯤꯗꯤ ꯄꯥꯈꯠ ꯊꯀꯠꯄꯁꯨ ꯌꯥꯗꯕ ꯃꯀꯣꯛ ꯄꯥꯏꯔꯒ ꯃꯈꯥꯗ ꯐꯝꯂꯤꯕꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯅꯔꯒꯦ ꯅꯈꯣꯏꯕꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯍꯥꯏꯕꯅꯤ ꯃꯃꯥ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯈ꯭ꯔꯦ ꯏꯁꯥꯁꯦ ꯅꯤꯛꯄꯅꯁꯨ ꯂꯣꯏ ꯉꯁꯤ ꯍꯞꯇꯥꯃꯨꯛ ꯐꯥꯔꯝꯂꯅꯤ ꯏꯅꯦꯅ ꯑꯩꯉꯣꯟꯗ ꯁꯤꯒꯤ ꯎꯄꯨꯁꯤꯗ ꯊꯝꯖꯤꯜꯂꯣ ꯍꯥꯏꯗꯨꯅ ꯁꯦꯜ ꯁꯥꯕꯨꯟ ꯑꯃ ꯄꯤꯈꯤꯕꯅꯤ ꯀꯌꯥꯅꯣ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯣ ꯑꯩꯅ ꯁꯤꯒꯤ ꯎꯄꯨ ꯑꯃ ꯀꯥ ꯃꯆꯥꯁꯤꯗ ꯍꯥꯞꯂꯒ ꯁꯣ ꯂꯣꯟꯁꯤꯜꯂꯝꯂꯒ ꯁꯣꯗꯨꯁꯨ ꯎꯄꯨ ꯃꯊꯛꯇ ꯊꯝꯂꯒ ꯑꯩꯗꯤ ꯅꯨꯃꯤꯠꯇꯣ ꯆꯥꯛ ꯊꯣꯡꯕ ꯑꯗꯨꯝ ꯆꯪꯉꯤ ꯑꯗꯨꯒ ꯀꯔꯤꯁꯨ ꯑꯃꯨꯛ ꯎꯄꯨꯁꯦ ꯍꯥꯡꯂꯨꯕꯗꯤ ꯂꯥꯏꯔꯗꯅ ꯁꯣꯛꯄ ꯐꯥꯎꯕ ꯁꯣꯛꯇꯦ ꯀꯥꯁꯤꯗ ꯁꯨꯞꯅꯒꯤ ꯋꯥꯏ ꯁꯤꯠꯄ ꯋꯥꯏ ꯇꯩꯕ ꯅꯠꯇꯅ ꯑꯩꯗꯤ ꯆꯪꯈꯤꯗꯦ ꯑꯗꯨꯒ ꯁꯦꯜ ꯑꯗꯨꯛ ꯌꯥꯝꯕꯗꯣ ꯏꯅꯦꯅ ꯉꯁꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯥꯏꯔꯛꯄꯗ ꯑꯩꯗꯤ ꯀꯣꯛꯁꯤ ꯄꯨꯝꯕ ꯍꯧꯕ ꯉꯝꯗ꯭ꯔꯦ ꯑꯩꯅꯗꯤ ꯂꯧꯊꯣꯛꯄ ꯇꯧꯈꯤꯗꯦ ꯅꯨꯄꯥꯗꯣ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕꯅꯣꯅꯦ ꯀꯌꯥꯝ ꯌꯥꯝꯕ ꯁꯦꯟꯐꯝꯅꯣ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯇꯞꯅ ꯈꯟꯅꯈꯤꯁꯤ ꯀꯔꯤꯒꯨꯝꯕ ꯇꯥꯟꯖꯥ ꯆꯥꯔꯕꯗꯤ ꯃꯥꯏꯕꯤ ꯁꯦꯜ ꯍꯨꯟꯗꯨꯅ ꯌꯦꯡꯂꯒ ꯂꯣꯏꯔꯦ ꯁꯦꯜꯗꯣ ꯑꯩꯅ ꯅꯍꯥꯟ ꯑꯩꯒꯤ ꯃꯔꯨꯞ ꯐꯪꯕꯗꯨꯒꯤ ꯃꯐꯝ ꯈꯪꯅ ꯀꯔꯕꯥꯔꯗ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯗꯅ ꯑꯄꯨꯟꯕ ꯑꯣꯏꯅ ꯊꯝꯖꯤꯜꯍꯟꯕꯅꯤ ꯑꯗꯨꯒ ꯂꯣꯟꯅ ꯂꯧꯊꯣꯛꯄ ꯉꯝꯂꯤꯕ ꯊꯃꯣꯏꯗꯨꯅꯤꯗ ꯑꯩꯅ ꯌꯥꯝꯅ ꯉꯛꯂꯤꯁꯦ ꯄꯨꯔꯅꯤꯃꯥꯁꯨ ꯃꯉꯣꯟꯗ ꯆꯤꯡꯅꯔꯝꯂꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯨ ꯇꯥꯇꯨ ꯌꯦꯡꯂꯒ ꯃꯥꯅ ꯂꯧꯊꯣꯛꯄ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯌꯥꯝ ꯀꯤꯅ ꯌꯦꯡꯂꯝꯃꯤ ꯄꯨꯔꯅꯤꯃꯥ ꯅꯪꯉꯣꯟꯗ ꯆꯤꯡꯅꯕ ꯅꯠꯇꯦꯀꯣ ꯏꯆꯥꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯛꯂꯕꯅꯤꯅ ꯁꯤꯗꯒꯤꯗꯤ ꯄꯣꯠ ꯆꯩ ꯊꯝꯕꯗ ꯆꯦꯛꯁꯤꯟꯅ ꯊꯝꯕꯗꯤ ꯃꯊꯧ ꯇꯥꯏꯀꯣ ꯁꯣꯁꯨ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯂꯣꯏꯁꯤꯟꯖꯔꯨ ꯑꯩ ꯅꯅꯦꯒ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯇꯥꯟꯅꯈꯤꯒꯦ ꯁꯦꯜꯗꯣ ꯑꯌꯥꯝꯕꯁꯨ ꯑꯣꯏꯕꯅꯤꯅ ꯊꯤꯗꯕꯁꯨ ꯌꯥꯗꯦ ꯍꯣꯏ ꯃꯥꯃꯥ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯊꯥ ꯁꯥꯕꯅ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯀꯅꯥꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯈꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ
ꯃꯥꯏꯕꯤ ꯑꯃꯗ ꯌꯦꯡꯍꯟꯕ ꯅꯠꯇꯅ ꯃꯈꯣꯏꯅ ꯆꯤꯡꯅꯕ ꯀꯅꯥꯁꯨ ꯂꯩꯇꯕꯅ ꯑꯗꯨꯝꯅ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯈꯨꯡꯒꯪ ꯈꯔ ꯍꯥꯏꯊꯕ ꯑꯃꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯗꯨꯅ ꯌꯦꯡꯂꯕꯗꯨꯗꯗꯤ ꯃꯥꯏꯕꯤꯅ ꯍꯩꯁ ꯌꯥꯝ ꯊꯥꯖꯗꯕ ꯃꯤꯁꯛ ꯑꯃꯅ ꯁꯤꯜꯁꯤꯡ ꯑꯗꯨ ꯃꯤꯔꯛ ꯌꯦꯡꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯤꯍꯧꯕ ꯑꯃ ꯌꯥꯎꯔꯒ ꯂꯧꯊꯣꯛꯄ ꯑꯣꯏꯒꯗꯧꯔꯤꯕꯅꯤ, ꯑꯇꯣꯞꯄ ꯀꯅꯥꯅꯁꯨ ꯑꯣꯏꯔꯣꯏ, ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯃꯔꯛꯇꯒꯤꯅꯤ꯫ ꯃꯥꯏꯕꯤ ꯑꯃꯨꯛꯇꯪ ꯃꯌꯦꯛ ꯁꯦꯡꯅ ꯌꯦꯡꯕꯤꯌꯨ, ꯅꯨꯄꯥꯔ ꯅꯨꯄꯤ, ꯑꯗꯨꯒ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯐꯪꯂꯛꯈꯤꯗ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯕꯤꯌꯨꯗꯣ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯁꯦꯜ ꯆꯥꯟꯗꯤꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯃꯨꯛꯇꯪ ꯄꯨꯂꯞ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯕ ꯃꯇꯝꯗꯗꯤ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯁꯤꯗ ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯃꯣꯏꯒꯤ ꯂꯝꯗꯥꯡ ꯑꯣꯏꯕꯤꯅꯗꯤ ꯅꯠꯇ꯭ꯔꯤ, ꯅꯨꯄꯥ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯇꯥꯛꯂꯤꯗꯣ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯒꯤ ꯀꯨꯆꯨ ꯀꯨꯂꯩ ꯑꯣꯏꯅ ꯇꯧꯒꯅꯤ, ꯃꯤꯁꯨ ꯋꯥꯡꯏ, ꯃꯥꯏꯊꯣꯡ ꯁꯥꯡꯇꯛ ꯇꯧꯒꯅꯤ꯫ ꯑꯃꯨꯛꯀꯁꯨ ꯁꯦꯟꯌꯦꯛꯁꯤꯡ ꯑꯗꯨ ꯂꯪꯗꯨꯅ ꯌꯦꯡꯂꯒ ꯁꯦꯜꯐꯝꯁꯤꯡ ꯑꯗꯨ ꯐꯪꯕꯗꯤ ꯅꯣꯡꯃ ꯁꯣꯏꯗꯅ ꯐꯪꯂꯛꯀꯅꯤ, ꯑꯗꯨꯕꯨ ꯊꯤꯕ ꯍꯨꯝꯕꯗꯤ ꯂꯦꯞꯀꯅꯨ ꯍꯥꯏꯅ ꯇꯥꯛꯂꯤꯗꯣ꯫ ꯋꯥꯒꯅꯨ ꯏꯕꯦꯝꯃ, ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯒꯅꯤ, ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯃꯛ ꯆꯪꯒꯗꯧꯔꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ, ꯑꯋꯥꯃꯜꯁꯤ ꯑꯃꯨꯛꯇ ꯌꯥꯝꯗꯤ ꯍꯥꯏꯕꯤꯔꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯔꯥꯆꯞꯄꯤ 5 ꯇꯤꯡꯊꯣꯛꯂꯒ ꯂꯥ ꯃꯆꯦꯠ ꯑꯃꯗ ꯍꯥꯞꯂꯒ ꯀꯠꯂꯤ꯫ ꯌꯥꯝꯃꯟꯈ꯭ꯔꯦ, ꯖꯩ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯁꯦꯜꯁꯤꯡ ꯑꯗꯨ ꯐꯪꯕꯗꯤ ꯐꯪꯂꯛꯀꯅꯤ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯇꯧꯕꯅꯤ ꯍꯥꯏꯕꯗꯨꯗꯗꯤ ꯁꯣꯔꯗꯨ ꯈꯔ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯂꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯗꯤ ꯆꯤꯡꯅꯗ꯭ꯔꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥꯅꯨꯄꯥꯒ ꯁꯑꯣꯡ ꯁꯥꯗꯥ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩ꯫ ꯑꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥ, ꯑꯉꯥꯡ ꯄꯥꯈꯪ ꯃꯆꯥ ꯆꯍꯤ 10 ꯁꯨꯔꯛꯂꯕ ꯃꯥꯂꯦꯝꯕꯨ ꯑꯣꯏꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯁꯦꯜ ꯑꯗꯨꯕు ꯊꯤꯟꯕ ꯍꯥꯏꯗꯨꯅꯁꯨ ꯌꯥꯅꯔꯤ꯫ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯌꯥꯝꯕ ꯀꯥꯆꯤꯟ ꯀꯣꯌꯥ ꯊꯤꯔꯕꯁꯨ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯒꯥꯏ ꯑꯗꯨꯗꯗꯤ ꯅꯣꯡꯃꯇ ꯌꯦꯡꯂꯨꯗꯕ ꯑꯣꯏꯕꯅ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯅ ꯑꯗꯨꯝ ꯁꯦꯜ ꯃꯥꯡꯈꯤꯕꯒꯤ ꯃꯊꯥ ꯁꯥꯕ ꯑꯃꯗꯤ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗꯨ ꯀꯔꯤꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯃꯃꯥꯟꯅꯕꯒ ꯀꯣꯏꯕ ꯈꯔ ꯆꯠ ꯑꯃꯗꯤ ꯁꯦꯜ ꯈꯔ ꯑꯃꯨꯛ ꯂꯣꯟꯅ ꯂꯧꯊꯣꯛꯂꯒ ꯃꯃꯥꯟꯅꯕ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯌꯨ ꯑꯃꯨꯛ ꯊꯛ, ꯒꯟꯖꯥ ꯑꯃꯨꯛ ꯉꯥꯎ ꯇꯧꯗꯨꯅ ꯃꯃꯥꯟꯅꯕꯒꯤ ꯃꯌꯨꯝꯗ ꯑꯍꯤꯡ ꯂꯦꯛꯂꯒ ꯂꯩꯔꯅꯤ ꯍꯥꯏꯗꯅ ꯂꯩꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡ ꯑꯗꯨꯗ ꯁꯥꯟꯅꯔꯤꯕ ꯃꯊꯥ ꯑꯗꯨ ꯀꯔꯤꯝꯇ ꯈꯪꯂꯝꯗꯦ꯫ ꯆꯌꯣꯜ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ, "ꯍꯩ ꯃꯃꯥ, ꯅꯪꯕꯨ ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯎꯅꯦ, ꯁꯤꯗ ꯇꯥꯔꯤꯕꯁꯤ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯂꯥꯎꯅꯦ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ?" "ꯀꯔꯤ ꯇꯧꯔꯕꯒꯤ ꯅꯨꯄꯥ? ꯀꯔꯤꯅꯣ ꯌꯦꯡꯂꯨ ꯂꯥꯎ ꯍꯥꯏꯔꯤꯕꯗꯨꯕꯨ?" "ꯁꯤꯗ ꯇꯥꯔꯤꯕꯁꯤꯕꯨ ꯁꯦꯜ 100 ꯆꯠꯄꯤꯒꯤ ꯃꯆꯦꯠ ꯅꯠꯇ꯭ꯔꯥ ꯍꯥꯏꯕ? ꯃꯁꯤꯕꯨ ꯎꯆꯤꯅ ꯆꯦꯜꯂꯛꯄ ꯑꯣꯏꯒꯗꯧꯔꯤꯔꯥ? ꯃꯇꯧ ꯀꯝꯗꯧꯅ ꯃꯆꯦꯠ ꯀꯨꯞꯅ ꯁꯦꯒꯥꯏꯔꯒ ꯂꯩꯔꯝꯂꯤꯕꯁꯤꯕꯨ? ꯃꯁꯤꯒꯤ ꯂꯤꯈꯨꯟ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯤꯈꯤꯁꯤ꯫ ꯑꯩꯅ ꯑꯁꯨꯝ ꯈꯟꯕꯗ ꯀꯥ ꯑꯁꯤꯗꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯆꯥꯅꯨꯄꯥꯅ ꯂꯧꯊꯣꯛꯂꯤꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨꯕꯨ?" "ꯃꯗꯨꯃꯛꯇꯤ ꯊꯥꯖꯗꯦ ꯅꯨꯄꯥ, ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯃꯤꯇꯣꯞ ꯂꯥꯛꯂꯒ ꯍꯦꯛꯇꯃꯛ ꯇꯧꯕꯁꯨ ꯑꯣꯏꯅꯤꯗꯤ ꯊꯥꯖꯗꯦ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯀꯨꯞ ꯑꯇꯥ ꯐꯖꯅ ꯈꯪꯕ ꯃꯤꯅ ꯇꯧꯕ, ꯃꯗꯨ ꯅꯠꯇꯅꯗꯤ ꯍꯦꯛꯇ ꯑꯣꯏꯊꯣꯛꯀꯗꯕ ꯅꯠꯇꯦ꯫ ꯉꯁꯤꯗꯤ ꯃꯥꯒꯤ ꯀꯥꯁꯦ ꯑꯃꯨꯛꯇ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯌꯧꯅꯕ ꯊꯤꯔꯒ ꯌꯦꯡꯁꯤꯁꯦ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯆꯥꯅꯨꯄꯥꯒꯤ ꯐꯝ ꯍꯥꯏꯒꯠꯄꯗꯒꯤ ꯍꯧꯔꯒ ꯂꯩꯔꯤꯕ ꯎꯄꯨ ꯃꯅꯨꯡꯒꯤ ꯀꯥ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯂꯩꯔꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯀꯟꯊꯣꯛꯂꯒ ꯃꯊꯪ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯏꯀꯣꯟ ꯀꯣꯟꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯀꯥꯆꯤꯟ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯁꯒꯥꯏ ꯑꯗꯨ ꯑꯃꯨꯛꯇꯪ ꯀꯥꯗꯨꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯀꯩꯔꯥꯛ ꯑꯃ ꯊꯥꯗꯨꯅ ꯀꯥꯔꯨꯔꯦ꯫ "ꯍꯩ, ꯅꯪꯒꯤ ꯁꯦꯜꯁꯤꯡꯗꯨ ꯁꯤꯗ ꯈꯥꯎ ꯃꯆꯥ ꯑꯃ ꯃꯆꯤ ꯍꯣꯔꯕ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯥꯎꯗꯨꯅ ꯂꯩꯔꯦꯅꯦ꯫ ꯎꯆꯤꯅ ꯈꯥꯎ ꯑꯁꯤꯁꯨ ꯂꯣꯏꯅ ꯆꯤꯛꯂ ꯃꯥꯜꯂꯤ꯫ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯌꯥꯔꯝꯈꯤꯅꯤ ꯊꯥꯖꯗꯦꯗ ꯑꯩꯗꯤ." "ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯅꯨꯄꯥ? ꯑꯩꯗꯤ ꯄꯥꯡꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯑꯗꯣ ꯀꯌꯥꯝꯕ ꯁꯦꯜꯁꯤꯡ ꯑꯗꯨꯕꯨ ꯎꯆꯤꯅ ꯂꯣꯏꯅꯃꯛ ꯆꯤꯛꯂꯕ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯗꯨꯗꯤ ꯅꯆꯥꯅꯨꯄꯥꯅ ꯂꯣꯠꯁꯤꯟꯕ ꯅꯠꯇꯅ ꯀꯅꯥꯅ ꯑꯣꯏꯒꯅꯤ? ꯑꯩꯈꯣꯏꯅꯗꯤ ꯃꯥꯂꯦꯝꯕꯨ ꯆꯤꯡꯅꯔꯨꯔꯦ, ꯑꯗꯨꯒ ꯃꯥꯒꯤ ꯀꯥ ꯑꯁꯤꯗꯗꯤ ꯃꯥꯅ ꯅꯠꯇꯅ ꯀꯅꯥꯅ ꯊꯝꯂꯝꯒꯗꯧꯔꯤꯕ? ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯑꯉꯥꯡꯅꯤ ꯌꯦꯡꯉꯨ, ꯃꯃꯥ ꯃꯄꯥꯒꯤ ꯁꯦꯜ ꯐꯥꯎꯕ ꯍꯨꯔꯥꯟꯕ ꯉꯝꯂꯤꯕ, ꯑꯗꯨꯁꯨ ꯀꯔꯤ ꯃꯔꯝꯒꯤ? ꯃꯍꯥꯛ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯑꯔꯣꯟꯕ ꯊꯕꯛ ꯈꯔꯗꯤ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤꯅ ꯁꯥꯈꯤꯅꯤ."
ꯇꯞꯊꯧ ꯏꯟꯈꯠꯂꯛꯄ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯐꯤꯡꯒꯠꯂꯨꯕ ꯃꯇꯝꯗ ꯃꯥꯅ ꯑꯣꯏꯅ ꯎꯍꯧꯕ꯭ꯔꯥ ꯁꯈꯤ ꯁꯒꯣꯜ ꯄꯨꯊꯣꯔꯛꯎ ꯍꯥꯏꯗꯅ ꯑꯣꯟꯁꯤꯜꯂꯛꯀꯅꯤ ꯑꯩꯒ ꯇꯞꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯑꯩꯗꯤ ꯌꯥꯝꯅ ꯄꯦꯟꯗꯦ ꯅꯨꯄꯥ ꯑꯁꯨꯛ ꯋꯥꯅ ꯇꯥꯟꯖꯕ ꯁꯤꯟꯐꯝꯁꯤꯡ ꯑꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯂꯥꯏꯅ ꯃꯥꯡꯉꯤꯗ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯂ ꯃꯇꯨꯡ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯃꯄꯥꯗꯣ ꯇꯞꯅ ꯆꯪꯂꯛꯂꯒ ꯏꯕꯨꯡꯉꯣ ꯏꯄꯥꯒ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯁꯤꯗꯅ ꯅꯪꯕꯨ ꯀꯔꯤ ꯀꯔꯤ ꯇꯧꯒꯗꯕ ꯂꯩꯔꯤꯕ꯭ꯔꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯕꯥꯖꯤ ꯑꯗꯨꯝ ꯁꯥꯟꯅꯔꯁꯤ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯂꯒ ꯍꯟꯗꯛ ꯃꯔꯛ ꯅꯪꯅ ꯌꯨꯝꯗ ꯄꯥꯛꯅ ꯂꯩꯇꯕꯁꯤ ꯀꯗꯥꯏꯗꯕꯨ ꯆꯠꯂꯤꯕꯅꯣ ꯑꯩꯅ ꯆꯠꯊꯣꯛꯑꯝꯗꯥꯏꯗ ꯁꯤꯗ ꯆꯠꯀꯅꯤ ꯑꯗꯥꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯨ ꯍꯥꯏꯕꯁꯨ ꯅꯪꯅ ꯇꯧꯔꯤꯕ ꯃꯤ ꯎꯗ꯭ꯔꯤꯉꯩ ꯇꯥꯟꯖꯥꯗ ꯐꯠ ꯍꯦꯛꯇ ꯂꯣꯅ ꯆꯦꯟꯈꯤꯗꯣ ꯃꯇꯝ ꯆꯥꯅ ꯍꯜꯂꯛꯄꯁꯨ ꯅꯠꯇꯦ ꯉꯥꯎꯁꯤꯟꯅꯕꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏꯀꯣ ꯍꯌꯦꯡ ꯇꯨꯡꯗ ꯅꯤꯡꯉꯝꯃꯛꯇꯕꯅ ꯄꯤꯛ ꯊꯜꯂꯛꯀꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯊꯧꯗꯨꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨ ꯏꯄꯥꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯁꯨ ꯇꯥꯍꯟꯒꯅꯨꯀꯣ ꯍꯣꯏ ꯕꯥꯖꯤ ꯑꯩ ꯑꯊꯨꯕ ꯊꯕꯛ ꯈꯔ ꯁꯨꯝ ꯂꯩꯕꯗꯒꯤ ꯏꯃꯥꯟꯅꯕ ꯈꯔ ꯁꯨꯝ ꯎꯅꯕ ꯆꯠꯄꯗꯨꯗ ꯍꯥꯏꯔꯝꯕꯗꯨ ꯀꯥꯎꯕꯁꯨ ꯍꯦꯛ ꯌꯥꯎꯏ ꯑꯗꯨꯅꯅꯤ ꯃꯊꯪꯗꯗꯤ ꯍꯥꯏꯔꯝꯂꯒꯦ ꯆꯠꯊꯣꯛꯑꯝꯗꯥꯏꯗ ꯑꯩ ꯅꯪꯒ ꯃꯔꯨ ꯑꯣꯏꯅ ꯁꯥꯟꯅꯅꯤꯡꯂꯤꯕ ꯋꯥꯔꯤꯁꯤ ꯑꯇꯩ ꯅꯠꯇꯦ ꯅꯃꯥꯒꯤ ꯂꯨꯈꯨꯝꯗ ꯂꯩꯕ ꯎꯄꯨ ꯑꯗꯨꯗꯒꯤ ꯁꯦꯜ ꯈꯔ ꯍꯥꯞꯂꯝꯃꯦ ꯍꯥꯏ ꯃꯗꯨ ꯑꯃꯨꯛ ꯁꯤꯖꯤꯟꯅꯅꯕ ꯎꯄꯨꯗꯒꯤ ꯂꯧꯊꯣꯛꯀꯦ ꯍꯥꯏꯅ ꯊꯤꯔꯨꯕꯗ ꯌꯥꯎꯔꯝꯗ꯭ꯔꯦ ꯅꯃꯥꯁꯦ ꯋꯥꯈꯜꯅ ꯐꯨꯡꯒꯠꯈꯤꯗꯅ ꯅꯍꯥꯟꯗꯤ ꯋꯥꯟꯊꯔꯛꯇꯅ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯒ꯭ꯌꯥꯟ ꯐꯅ ꯀꯨꯏꯅ ꯇꯥꯔꯛꯇꯗꯅ ꯀꯌꯥꯗꯤ ꯃꯊꯥ ꯁꯥꯟꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯤꯒꯤ ꯑꯗꯨꯛ ꯋꯥꯅ ꯇꯥꯟꯖꯕ ꯁꯦꯜꯗꯣ ꯍꯨꯅꯤ ꯍꯥꯏꯗꯨꯅ ꯍꯨꯔꯤꯕ ꯃꯤꯗꯨꯁꯨ ꯀꯌꯥꯗꯤ ꯃꯊꯣꯡ ꯆꯥꯗꯦ ꯀꯌꯥ ꯀꯨꯏꯅ ꯃꯤꯒꯤ ꯃꯔꯜ ꯅꯨꯡꯉꯥꯏꯕ ꯌꯥꯒꯅꯤ ꯅꯪꯗꯤ ꯅꯃꯥꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯗꯨꯁꯨ ꯀꯔꯤꯝꯇ ꯈꯪꯂꯝꯂꯣꯏ ꯑꯩꯈꯣꯏꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯆꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯋꯥꯍꯟꯅꯤꯡꯗꯦ ꯃꯆꯥꯅ ꯋꯥꯒꯗꯕꯒꯤ ꯁꯔꯨꯛ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯃꯆꯥꯒꯤ ꯄꯣꯠꯂꯨꯝ ꯑꯗꯨ ꯀꯣꯛꯊꯛꯇ ꯍꯥꯞꯂꯒ ꯄꯨꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯐꯥꯎꯕ ꯅꯤꯖꯔꯤꯕꯅꯤ ꯃꯁꯤ ꯑꯩꯅ ꯍꯥꯏꯖꯤꯟꯕꯁꯨ ꯅꯠꯇꯦ ꯅꯈꯣꯏꯁꯨ ꯃꯇꯝ ꯑꯃꯗ ꯅꯃꯤꯠꯇ ꯅꯆꯥ ꯎꯔꯛꯂꯕ ꯃꯇꯝꯗ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯕꯁꯤ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯅꯤ ꯃꯆꯥꯅꯨꯄꯥꯗꯣ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯇꯤꯟ ꯑꯃꯨꯛꯇꯪ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯊꯔꯒ ꯌꯦꯡꯈꯤꯕ ꯑꯃꯗꯒꯤ ꯃꯁꯤ ꯐꯥꯎꯕ ꯂꯦꯡꯗꯅ ꯎꯪꯗꯨꯅ ꯃꯄꯥꯅ ꯉꯥꯡꯕꯗꯨ ꯃꯨꯟꯅ ꯇꯥꯔꯤ ꯃꯄꯥꯅ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯌꯨꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯔꯤꯕꯤ ꯄꯨꯔꯅꯤꯃꯥꯁꯤ ꯅꯃꯥꯅ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠꯇ ꯃꯥꯕꯨ ꯊꯤꯅ ꯆꯩꯕꯤꯈꯤ ꯐꯨꯕ ꯐꯥꯎꯕ ꯐꯨꯕꯤꯈꯤꯕꯅꯤ ꯃꯔꯝꯗꯤ ꯅꯃꯥꯅ ꯄꯨꯔꯅꯤꯃꯥꯗ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯊꯝꯖꯤꯟꯅꯕ ꯄꯤꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯇꯥꯏꯅꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯥꯅ ꯂꯣꯠꯁꯤꯜꯂꯝꯒꯅꯤ ꯌꯨꯝꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯕꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯊꯛꯇ ꯀꯥꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯂꯣꯟ ꯈꯣꯟ ꯅꯠꯇꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯊꯥꯕꯤꯈꯤꯕꯅꯤ ꯂꯥꯟꯖꯗꯕꯤ ꯄꯨꯔꯅꯤꯃꯥꯅ ꯃꯥꯅ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯦ ꯍꯥꯏꯗꯅ ꯅꯃꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯈꯤꯕꯗꯣ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯉꯁꯤꯁꯨ ꯁꯪꯁꯪ ꯎꯔꯤꯗꯣ ꯏꯄꯥꯒꯤꯕꯨ ꯑꯗꯨꯕꯨ ꯃꯥꯅꯕꯨ ꯂꯧꯔꯕꯁꯨ ꯃꯤꯅꯕꯨ ꯂꯧꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯂꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯊꯃꯣꯏ ꯄꯥꯟꯗꯕ ꯃꯤꯒꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕ ꯃꯤꯁꯛꯅꯤ ꯍꯥꯏꯅ ꯑꯩꯅ ꯂꯧꯏ ꯑꯗꯨꯕꯨ ꯁꯟ ꯑꯁꯤꯕꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯨꯔꯕꯗꯤ ꯄ꯭ꯔꯥꯏꯖꯤꯠ ꯐꯪꯉꯤ ꯍꯥꯏꯒꯨꯝꯗꯅ ꯑꯔꯥꯟꯕ ꯄꯨꯝꯅꯃꯛ ꯂꯥꯟꯖꯗꯕꯤ ꯄꯨꯔꯅꯤꯃꯥꯒꯤ ꯀꯣꯛꯊꯛꯇ ꯇꯥꯈꯤꯕꯗꯣ ꯑꯩꯅ ꯌꯦꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯅꯃꯥꯒꯤ ꯑꯁꯥꯎꯕꯗꯨꯅ ꯃꯤꯆꯩ ꯊꯤꯅ ꯆꯩꯈꯤꯕꯅ ꯄꯨꯔꯅꯤꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯅꯤꯡꯕ ꯐꯥꯎꯕ ꯄꯛꯂꯝꯂꯔꯣꯏ ꯀꯔꯝꯕ ꯅꯨꯃꯤꯠ ꯑꯃꯗ ꯃꯥꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯂꯣꯟꯅ ꯆꯠꯈꯤꯒꯅꯤ ꯍꯥꯏꯕꯁꯨ ꯇꯝꯕ ꯉꯝꯗꯦ ꯇꯣꯛꯄꯤꯔꯨꯕꯁꯤ ꯑꯩ ꯇꯥꯕꯒꯤ ꯄꯥꯡꯒꯜ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯄꯨꯝꯅꯃꯛꯇꯣ ꯑꯩꯒꯤ ꯏꯔꯥꯡ ꯉꯥꯛꯇꯅꯤ ꯃꯔꯥ ꯂꯩꯖꯗꯕꯤ ꯄꯨꯔꯅꯤꯃꯥꯗ ꯇꯥꯏꯅꯕꯤꯒꯅꯨ ꯃꯍꯥꯛ ꯂꯩꯕꯅ ꯏꯃꯨꯡ ꯑꯁꯤꯅ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯇꯪꯈꯥꯏ ꯑꯃꯗꯤ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯃꯔꯥꯜ ꯑꯃꯠꯇ ꯅꯠꯇꯦ ꯌꯨꯝꯒꯤ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯉꯩꯒꯤ ꯇꯟꯖꯥ ꯂꯧꯗꯨꯅ ꯑꯩꯅ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯂꯣꯟꯅ ꯂꯧꯊꯣꯛꯈꯤꯕꯅꯤ ꯀꯔꯤ ꯍꯥꯏꯕ ꯅꯪꯅ ꯂꯧꯕꯅꯤ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯏꯄꯥꯗꯤ ꯆꯪꯁꯤ ꯁꯤꯔꯦꯗꯅ ꯄꯨꯔꯅꯤꯃꯥꯒꯤ ꯃꯥꯡꯗ ꯏꯃꯥꯏꯁꯤ ꯀꯔꯝ ꯎꯠꯀꯗꯧꯔꯤꯕꯅꯣ ꯀꯔꯤ ꯃꯔꯝꯒꯤ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯦꯟꯐꯝ ꯑꯗꯨꯗꯤ ꯂꯧꯊꯣꯛꯂꯤꯕ ꯃꯗꯨꯅ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯅꯪꯅ ꯀꯔꯤꯝꯇ ꯋꯥꯈꯜ ꯈꯟꯊꯗ꯭ꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯏꯟꯗ꯭ꯔꯤꯒꯤ ꯑꯄꯥꯝꯕ ꯃꯁꯤ ꯑꯩꯁꯤ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯣ ꯏꯃꯥꯕꯨꯁꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯒ꯭ꯌꯥꯟ ꯐꯥꯎꯕ ꯃꯥꯡꯂꯕ ꯑꯗꯨꯒ ꯂꯥꯟꯖꯗꯕꯤ ꯄꯨꯔꯅꯤꯃꯥꯅ ꯏꯃꯥꯒꯤ ꯑꯊꯤꯕ ꯃꯤꯆꯩ ꯀꯌꯥ ꯈꯥꯡꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯝꯒꯗꯕꯗꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ
ꯃꯁꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯒꯅꯤ ꯐꯠꯇ꯭ꯔꯕ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯃꯈꯣꯏꯅ ꯁꯤꯟꯕ ꯑꯄꯪꯕ ꯂꯥꯡ ꯑꯗꯨꯗ ꯅꯁꯥꯅ ꯊꯣꯛꯈꯤꯕꯅꯤ ꯏꯟꯈꯠꯂꯛꯄꯒꯤ ꯑꯉꯥꯎꯕ ꯅꯣꯡꯂꯩ ꯃꯔꯛꯇ ꯅꯁꯥꯅ ꯏꯁꯥꯒꯤ ꯋꯥꯈꯜ ꯑꯁꯤꯕꯨ ꯋꯥꯔꯛꯄ ꯉꯝꯍꯧꯗ꯭ꯔꯦꯅꯦ ꯕꯥꯁꯤ ꯀꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯆꯥꯕ ꯃꯁꯦꯟ ꯇꯨꯝꯕ ꯃꯁꯦꯟ ꯅꯪ ꯈꯛꯇꯕꯨ ꯅꯤꯡꯕ ꯊꯨꯡꯂꯕꯗꯤ ꯍꯥꯏꯗꯨꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯛꯄꯁꯦ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯅꯕ ꯑꯣꯏꯔꯝꯂꯕ ꯅꯊꯟꯇꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯈꯨꯄꯥꯛꯅ ꯁꯦꯛ ꯊꯥꯕ ꯐꯥꯎꯕ ꯅꯃꯥ ꯑꯁꯤꯅ ꯏꯁꯥꯒꯤ ꯍꯛꯆꯥꯡꯗ ꯈꯨꯠꯁꯥ ꯃꯔꯝ ꯇꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯀꯣꯟꯁꯤꯟꯗꯨꯅ ꯈꯥꯡꯈꯤꯕ ꯃꯊꯥꯅꯨꯡꯗ ꯑꯗꯨꯒ ꯉꯁꯤꯅ ꯅꯪꯅ ꯆꯥꯎꯔꯛꯂꯒ ꯑꯩꯈꯣꯏꯕꯨ ꯃꯤꯃꯥꯡꯗ ꯌꯣꯟꯅꯕ ꯁꯤꯜꯂꯝꯂꯕ ꯇꯣꯛꯄꯤꯔꯣꯕꯁꯤ ꯑꯩ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯦ ꯏꯃꯥꯒꯤ ꯃꯐꯝꯗ ꯄꯨꯟꯁꯤꯁꯤꯃꯒꯤ ꯀꯣꯛꯂꯔꯣꯏꯗꯕ ꯄꯥꯞ ꯀꯌꯥ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯪꯁꯤꯟꯈ꯭ꯔꯕꯅꯤ ꯑꯩꯁꯦ ꯄꯥꯞ ꯆꯦꯜꯂꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨꯅꯤ ꯕꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯈꯨꯠꯅ ꯃꯃꯥꯏꯗ ꯁꯦꯠ ꯁꯦꯠ ꯊꯥꯖꯤꯟꯖꯔꯝꯃꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥꯁꯨ ꯇꯧꯔꯤꯕ ꯃꯈꯣꯜ ꯑꯗꯨꯗ ꯀꯔꯤ ꯊꯣꯛꯂꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯗꯤ ꯅꯪꯕꯨ ꯅꯄꯥꯅꯒ ꯐꯨꯔꯤꯕ꯭ꯔꯣ ꯃꯈꯣꯏ ꯕꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯑꯉꯥꯡꯁꯤꯗ ꯑꯃꯨꯛ ꯇꯧꯔꯤꯕꯁꯤꯕꯣ ꯄꯨꯔꯅꯤꯃꯥꯁꯨ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯀꯔꯤꯅꯣ ꯈꯟꯅ ꯇꯤꯡꯉꯛ ꯃꯥꯏꯉꯛꯅꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯎꯔꯕ꯭ꯔꯥ ꯅꯃꯥꯅ ꯉꯁꯤ ꯑꯩꯅ ꯅꯪꯕꯨ ꯈꯨꯄꯥꯛꯅ ꯊꯥꯕ ꯐꯥꯎꯕ ꯅꯠꯇꯕꯁꯤꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯤꯕ ꯍꯥꯏꯕꯗꯣ ꯃꯁꯤ ꯈꯪꯅ ꯅꯪꯅ ꯆꯠꯂꯨꯀꯣ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯁꯠ ꯐꯝꯊꯔꯛꯂꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯇꯅ ꯁꯤꯟꯊꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯃꯥꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯏꯃꯥ ꯑꯩꯕꯨ ꯑꯃꯨꯛꯇꯪꯗꯤ ꯉꯥꯛꯄꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩ ꯅꯈꯣꯏꯒꯤ ꯃꯥꯏ ꯁꯣꯛꯅꯕ ꯑꯃꯨꯛ ꯍꯟꯅ ꯇꯧꯈ꯭ꯔꯦ ꯑꯩꯕꯨ ꯄꯥꯞ ꯆꯦꯜꯂꯕ ꯅꯆꯥꯅꯤ ꯈꯪꯂꯕꯁꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯏꯃꯥ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨꯅꯦ ꯑꯔꯣꯏꯕ ꯑꯣꯏ ꯏꯆꯥꯅ ꯀꯔꯤꯒꯤ ꯂꯥꯟꯒꯗꯒꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯁꯦ ꯐꯠꯇꯦ ꯍꯧꯒꯠ ꯍꯥꯏꯌꯨꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯁꯤ ꯑꯁꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕꯀꯣ ꯍꯩ ꯃꯃꯥ ꯅꯆꯥꯁꯤꯡ ꯉꯁꯤꯗꯒꯤ ꯋꯥꯈꯜ ꯇꯥꯔꯕ ꯅꯈꯣꯏ ꯅꯨꯄꯤꯅ ꯅꯆꯥ ꯅꯨꯡꯁꯤꯕ ꯈꯛꯇꯃꯛ ꯈꯪꯕ ꯊꯃꯣꯏꯗ ꯂꯣꯠꯁꯤꯜꯂꯒ ꯊꯝꯂꯒ ꯅꯨꯡꯁꯤꯕꯗꯣ ꯎꯠꯊꯣꯛꯇꯅ ꯅꯆꯥꯕꯨ ꯋꯥꯔꯛ ꯋꯥꯇꯦꯡꯒꯅꯤ ꯍꯥꯏꯕꯗꯤ ꯍꯦꯛ ꯀꯥꯎꯊꯣꯛꯄꯒꯨꯝ ꯇꯧꯏ ꯃꯁꯤꯗꯅꯤ ꯑꯄꯣꯛꯄ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯊꯛ ꯍꯦꯛ ꯀꯥꯔꯛꯂꯤꯕꯁꯤ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯔꯅꯤꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯃꯈꯥ ꯇꯥꯔꯛꯏ ꯄꯥꯒꯤ ꯕꯦꯝꯃ ꯅꯪꯕꯨ ꯉꯁꯤꯗꯒꯤ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯕꯅꯤꯀꯣ ꯌꯦꯡꯉꯨ ꯉꯁꯤ ꯐꯥꯎꯕꯗ ꯅꯪꯅ ꯑꯩꯈꯣꯏꯕు ꯍꯦꯛ ꯑꯄꯣꯛꯄ ꯅꯃꯥ ꯅꯄꯥꯅ ꯃꯈꯣꯏꯗ ꯇꯧꯒꯗꯕ ꯕꯦꯕꯥꯔ ꯄꯨꯝꯅꯃꯛ ꯊꯧꯒꯜꯂꯣꯟ ꯑꯃꯠꯇ ꯀꯥꯏꯗꯅ ꯇꯧꯏ ꯑꯩꯈꯣꯏꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ ꯑꯁꯤꯅꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯃꯇ ꯉꯁꯤ ꯐꯥꯎꯕꯗ ꯈꯜꯂꯝꯗ꯭ꯔꯦꯅꯦ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯃꯥꯃ ꯑꯩꯅꯗꯤ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯅꯦ ꯑꯃꯗꯤ ꯃꯥꯃꯕꯨ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯃꯥ ꯏꯄꯥꯒ ꯆꯞ ꯃꯥꯟꯅꯅ ꯈꯟꯖꯈ꯭ꯔꯕꯅꯤ ꯃꯗꯨꯃꯛꯅ ꯑꯩꯅ ꯏꯅꯦꯕꯨ ꯌꯨꯝꯁꯤꯗ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯕ ꯐꯥꯎꯕ ꯉꯝꯈꯤꯗꯕꯅꯤ ꯏꯃꯨꯡꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯊꯃꯣꯏꯁꯤꯡꯅꯗꯤ ꯏꯁꯣꯔꯒ ꯄꯥꯡꯀꯛꯅꯤ ꯍꯥꯏꯅ ꯐꯥꯎꯕ ꯈꯟꯖꯔꯤꯕꯅꯤ ꯏꯁꯥꯒꯤ ꯄꯨꯛꯆꯦꯜꯗꯤ ꯀꯨꯏꯔꯦꯗ ꯏꯅꯦꯅ ꯈꯪꯈꯤꯕ ꯑꯗꯨꯅꯕꯨ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯔꯨꯕ ꯑꯀꯨꯞꯄ ꯋꯥꯔꯤ ꯐꯥꯎꯕ ꯑꯩꯅ ꯏꯆꯥꯒ ꯇꯥꯟꯅꯔꯤꯕ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯃꯗꯨ ꯐꯥꯎꯕ ꯑꯩꯅ ꯏꯆꯥꯗ ꯊꯝꯖꯤꯟꯍꯜꯂꯤꯕꯗꯨꯅꯤ ꯁꯦꯜ ꯃꯥꯡꯂꯕꯁꯨ ꯑꯩꯅ ꯏꯆꯥ ꯄꯨꯔꯅꯤꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯂꯩꯈꯤꯗꯦ ꯃꯔꯝꯗꯤ ꯏꯆꯥꯒꯤ ꯊꯃꯣꯏꯗ ꯏꯃꯨꯡ ꯑꯁꯤꯕꯨ ꯆꯞ ꯆꯥꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯤ ꯏꯅꯦꯅ ꯌꯥꯝꯅ ꯀꯨꯏꯔꯦ ꯈꯪꯈꯤꯕ ꯃꯃꯥꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯞꯂꯒ ꯂꯩꯔꯝꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯈꯪꯇꯣꯛꯇꯣꯛꯂꯒ ꯃꯄꯤꯗꯨ ꯁꯠ ꯑꯃꯨꯛꯇꯪ ꯇꯩꯊꯣꯛꯂꯒ ꯃꯄꯥꯗ ꯑꯃꯨꯛꯇꯪ ꯐꯠ ꯂꯥꯎꯅ ꯌꯦꯡꯂꯛꯏ ꯃꯄꯥꯗꯨꯅꯁꯨ ꯃꯆꯥꯅꯨꯄꯥꯗ ꯃꯤꯆꯤ ꯊꯛ ꯂꯥꯎꯅ ꯈꯠꯆꯤꯜꯂꯛꯏ ꯉꯁꯥꯏꯗꯒꯤ ꯃꯄꯥꯅ ꯍꯥꯏꯈ꯭ꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯑꯁꯣꯏꯕ ꯁꯦꯝꯗꯣꯛꯅꯕ ꯑꯁꯦꯡꯕ ꯂꯧꯁꯤꯡ ꯀꯌꯥ ꯁꯤꯖꯤꯟꯅꯔꯒ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯗꯣꯛꯄꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯕꯗ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯤ ꯄꯨꯔꯅꯤꯃꯥꯒꯤ ꯃꯃꯥꯡꯗꯨꯗꯁꯨ ꯏꯀꯥꯏꯔꯛꯇꯨꯅ ꯃꯀꯣꯛ ꯑꯗꯨ ꯇꯞꯅ ꯍꯣꯠꯂꯤ ꯑꯩꯒ ꯄꯣꯛꯃꯤꯟꯅꯕꯁꯨ ꯅꯠꯇꯅ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒ ꯕꯥꯁꯤꯒꯁꯤꯅ ꯏꯆꯥꯅꯨꯄꯤ ꯑꯣꯟꯊꯣꯛꯄ ꯀꯔꯤ ꯍꯥꯏꯕ ꯑꯃꯨꯛꯇꯒ ꯍꯥꯏꯔꯧꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ ꯃꯉꯥꯎꯅ ꯊꯤꯔꯤꯕ ꯀꯩꯁꯨ ꯍꯥꯏꯗꯦ ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯖꯗꯦꯀꯣ ꯏꯃꯥ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯃꯤꯆꯤ ꯐꯠ ꯐꯠ ꯈꯠꯅꯔꯒ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥ
ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯛꯏ ꯄꯨꯔꯅꯤꯃꯥꯁꯨ ꯋꯥꯈꯜꯗ꯫ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥꯁꯤꯅ ꯑꯃꯨꯛ ꯇꯧꯔꯛꯂꯤꯁꯤꯅ? ꯏꯅꯦ ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯔꯒꯦ, ꯏꯟꯁꯥꯡꯗꯣ ꯏꯅꯦ ꯆꯪꯂꯛꯂꯒ ꯀꯔꯤ ꯊꯣꯡꯁꯤꯒꯦ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯌꯦꯡꯕꯤꯔꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯀꯥꯏꯅ ꯆꯥꯛꯈꯨꯝ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯊꯪꯅꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥꯒꯤ ꯑꯄꯣꯛꯄ ꯑꯃꯗꯤ ꯑꯄꯣꯛꯄꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯁꯥꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯄꯨꯔꯅꯤꯃꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯗꯨꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯅ ꯁꯨꯛꯊꯗꯨꯅ, ꯏꯆꯦ, ꯏꯆꯥꯁꯤꯡ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯈꯥꯡꯄꯣꯛ ꯁꯪ ꯑꯗꯨꯗ ꯑꯃꯨꯛ ꯄꯨꯖꯈ꯭ꯔꯒꯦ꯫ ꯉꯔꯥꯡꯗꯣ ꯄꯨꯔꯅꯤꯃꯥꯒꯤ ꯃꯕꯣꯛ ꯑꯗꯣ ꯃꯁꯨꯕꯨ ꯎꯅꯤꯡꯉꯤ ꯑꯃꯨꯛꯇꯗꯤ ꯂꯧꯔꯨꯆꯣ ꯍꯥꯏꯔꯝꯂꯒ ꯃꯕꯨꯛ ꯅꯥꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯩꯔꯝꯃꯤ꯫ ꯑꯍꯤꯡꯗꯣ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯃꯤꯠ ꯀꯛꯂꯥꯝꯇꯁꯨ ꯇꯨꯝꯈꯤꯗ꯭ꯔꯦ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯪꯁꯥꯔꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦꯗꯣ꯫ ꯃꯕꯣꯛꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯁꯤꯃꯗꯤ ꯌꯥꯎꯍꯟꯖꯔꯨꯒꯦ ꯍꯥꯏꯕꯕꯨ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯄꯨꯔꯅꯤꯃꯥ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯂꯒ, ꯀꯔꯤꯅꯣ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯨ? ꯏꯃꯥ, ꯑꯕꯣꯛꯄꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ? ꯑꯩꯅ ꯃꯪꯗ ꯑꯕꯣꯛꯇꯣ ꯃꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯈꯠꯂꯒ ꯑꯋꯥꯡꯕ ꯆꯤꯡꯒꯤ ꯃꯇꯣꯟ ꯑꯃꯗ ꯀꯥꯈꯠꯈꯤꯕ ꯑꯣꯏ꯫ ꯑꯗꯨꯒ ꯑꯩꯁꯨ ꯑꯕꯣꯛꯄꯨ ꯆꯠꯈꯤꯅꯨ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯑꯩꯅ ꯃꯗꯨ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯕ꯫ ꯑꯕꯣꯛ, ꯅꯁꯨꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ? ꯑꯩꯅ ꯑꯔꯣꯏꯕ ꯃꯇꯝ ꯌꯧꯔꯕ ꯐꯥꯎꯕ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕ꯭ꯔꯥ? ꯅꯁꯨꯗꯤ ꯅꯤꯡꯉꯝꯗꯅ ꯂꯩꯍꯧꯔꯣ ꯍꯥꯏꯔꯤꯕꯔꯣ? ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯅꯨꯡꯁꯤꯅ ꯀꯧꯔꯝꯈꯨꯋꯣ꯫ ꯆꯠꯁꯤ ꯏꯃꯥ, ꯑꯩ ꯑꯕꯣꯛꯄꯨ ꯌꯥꯝꯅ ꯎꯅꯤꯡ꯫ ꯆꯠꯂꯁꯤ ꯏꯃꯥ꯫ ꯌꯨꯝꯕꯨ ꯅꯨꯄꯤ ꯑꯗꯨꯅ, ꯀꯔꯤꯅꯣꯅꯦ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ? ꯐꯔꯦ ꯁꯅꯔꯦꯝꯕꯤ, ꯉꯁꯤꯒꯤꯗꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯗꯨꯅ ꯂꯩꯕ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯤꯁꯦ ꯑꯃꯨꯛ ꯌꯨꯝꯁꯤꯗ ꯂꯩꯈꯤꯗꯧꯅꯤꯀꯣ꯫ ꯂꯥꯟꯅ ꯊꯧꯔꯝ ꯐꯥꯎꯕꯗꯤ ꯌꯨꯝꯗ ꯊꯝ꯫ ꯑꯩꯁꯨ ꯅꯈꯣꯏ ꯇꯥꯗꯒ ꯏꯆꯥꯅꯨꯄꯥꯒ ꯄꯨꯟꯅ ꯏꯅꯦ ꯑꯗꯨꯒꯤ ꯊꯧꯔꯝ ꯌꯥꯎꯕ ꯂꯥꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯄꯨꯔꯅꯤꯃꯥꯗꯨ ꯃꯃꯥ ꯃꯄꯥꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯍꯞꯇꯥ ꯑꯃ ꯐꯔꯛꯂꯕꯗ ꯏꯃꯨꯡ ꯑꯗꯨ ꯄꯨꯔꯅꯤꯃꯥ ꯂꯩꯇ꯭ꯔꯕꯗ ꯄꯨꯡꯆꯤꯛ ꯆꯤꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯅ ꯆꯠꯈꯤꯕꯗ ꯏꯃꯨꯡ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕꯁꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕꯒꯨꯝ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯆꯥꯛ ꯏꯁꯤꯡ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯑꯃꯠꯇ ꯆꯥꯅꯔꯝꯗꯦ꯫ ꯌꯨꯝꯗꯨꯒꯤ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯔꯅꯤꯃꯥꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯜꯂꯁꯤ, ꯂꯥꯟꯅ ꯊꯧꯔꯝ ꯂꯣꯏꯔ ꯃꯇꯨꯡ ꯆꯍꯤ ꯑꯃꯃꯨꯛꯇꯤ ꯉꯥꯏꯔꯒ ꯇꯞꯅ ꯍꯥꯏꯖ ꯆꯠꯆ ꯇꯧꯗꯨꯅ ꯃꯪꯒꯣꯜ ꯀꯥꯔꯒ ꯆꯥꯎꯅ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯍꯥꯡ ꯍꯥꯡꯕ ꯃꯦꯟꯁꯤꯟꯕ ꯉꯝꯗꯕꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯣ ꯅꯨꯡꯁꯤꯗ, ꯏꯅꯥꯛꯇ ꯂꯩꯔꯤꯉꯩ ꯃꯃꯜ ꯌꯥꯎꯗꯦ, ꯏꯅꯥꯛꯇꯒꯤ ꯂꯥꯞꯈ꯭ꯔ ꯃꯇꯝꯗ ꯄꯨꯝꯅꯃꯛ ꯃꯇꯤꯛ ꯃꯌꯥꯏ ꯍꯦꯜꯂꯛꯏ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯑꯩꯁꯨ ꯈꯪꯂꯛꯄꯒꯨꯝ ꯐꯥꯎꯔꯤ꯫ ꯄꯨꯔꯅꯤꯃꯥ, ꯅꯪ ꯂꯩꯇ꯭ꯔꯕ ꯌꯨꯝꯁꯦ ꯉꯁꯤꯗꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯂꯩꯅꯤꯡꯕ ꯄꯣꯛꯇ꯭ꯔꯤ꯫ ꯏꯔꯥꯡ ꯂꯥꯡꯖꯕ ꯅꯪꯅ ꯏꯃꯨꯡ ꯑꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯅꯪꯕꯨ ꯌꯥꯝ ꯄꯪꯃꯜꯂꯤ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩꯕꯤꯈꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯥꯄꯜ ꯌꯥꯎꯖꯗꯕ ꯃꯤꯅ ꯁꯥꯎꯔꯕꯁꯨ ꯍꯪꯒꯅ ꯈꯛ ꯈꯨꯝꯈꯤꯗꯦ꯫ ꯑꯩꯅ ꯑꯊꯥꯞꯄ ꯈꯨꯡꯒꯪ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯂꯛꯅꯕꯤꯈꯤꯕ ꯅꯪꯒꯤ ꯊꯃꯣꯏꯗꯨꯗꯤ ꯏꯅꯥꯛ ꯌꯥꯝꯅ ꯈꯨꯜꯂꯝꯃꯤ, ꯑꯋꯥꯠꯄ ꯂꯩꯔꯝꯗꯦ꯫ ꯅꯥꯄꯜꯅ ꯌꯣꯝꯂꯨꯕ ꯁꯍꯔ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯉꯛꯆꯥꯎ ꯊꯦꯛꯂꯨꯕ ꯑꯩꯗꯤ ꯏꯁꯥꯅ ꯏꯁꯥꯁꯦ ꯉꯁꯤꯗꯤ ꯃꯤꯁꯦꯜ ꯑꯃꯒꯨꯝ, ꯏꯔꯥꯜ ꯏꯄꯣꯠ ꯐꯥꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯑꯩꯁꯦ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯐꯥꯎꯕ ꯍꯥꯏꯕꯒꯤ ꯊꯧꯅꯥꯗꯨ ꯐꯥꯎꯕ ꯂꯩꯇ꯭ꯔꯦꯀꯣ꯫ ꯄꯨꯔꯅꯤꯃꯥ, ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯈꯣꯀꯣ꯫ ꯅꯪ ꯏꯅꯥꯛꯇ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯈꯣ꯫ ꯅꯨꯄꯥ ꯑꯗꯨ ꯉꯁꯤꯗꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕ ꯅꯨꯡꯁꯤꯕ ꯃꯁꯛ ꯀꯔꯤꯅꯣ ꯈꯪꯂꯛꯂꯕ ꯑꯃꯒꯤ ꯆꯞ ꯆꯥꯕ ꯃꯇꯧꯗ ꯂꯣꯟꯅ ꯃꯄꯤꯁꯨ ꯁꯤꯊꯔꯦ꯫ ꯂꯥꯟꯅ ꯊꯧꯔꯝꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯄꯨꯔꯅꯤꯃꯥꯒꯤ ꯃꯕꯣꯛ ꯂꯩꯈꯤꯗꯕꯗꯨꯗꯁꯨ ꯃꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯁꯦꯜꯒꯤ ꯂꯝꯗ ꯑꯃꯗꯤ ꯄꯥꯡꯒꯜꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯀꯨꯃꯣꯟ ꯐꯤꯔꯣꯏꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯁꯍꯔꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ꯭ꯔꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯂꯩꯇꯦꯡ ꯑꯣꯏꯕꯤꯅꯕ ꯊꯃꯣꯏ ꯁꯦꯡꯖꯕꯤ ꯈꯨꯡꯒꯪꯒꯤ ꯂꯩꯍꯥꯎꯗ ꯆꯥꯎꯖꯔꯛꯄ ꯄꯨꯔꯅꯤꯃꯥꯕꯨ ꯃꯃꯧ ꯑꯣꯏꯅ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯪꯒꯣꯜ ꯀꯥꯈ꯭ꯔꯦ꯫ ꯍꯥꯟꯅꯗꯒꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯛꯄ ꯑꯣꯏꯕꯅ ꯄꯨꯔꯅꯤꯃꯥꯒꯤ ꯑꯄꯣꯛꯄꯁꯨ ꯐꯠ ꯍꯦꯛꯇ ꯀꯟꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯃꯛ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯊꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯄꯥꯟꯖꯤꯅ ꯌꯦꯡꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯅꯨꯃꯤꯠ ꯊꯕꯥꯟ ꯑꯃ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯍꯥꯏꯕ ꯂꯩꯇꯦ, ꯁꯍꯔ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯗ ꯂꯩꯔꯤꯕ ꯑꯐꯕ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯒꯨꯜ ꯑꯗꯨꯅꯕꯨ ꯂꯦꯡꯗꯅ ꯂꯩꯔꯤꯕ ꯃꯈꯩ ꯃꯄꯥꯜ ꯊꯣꯡꯒꯤ ꯑꯣꯏꯕ ꯁꯛꯇꯝꯗꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯃꯗꯤ ꯊꯃꯣꯏꯒꯤ ꯐꯖꯕꯅ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯃꯤ꯫ ꯊꯃꯣꯏ ꯁꯦꯡꯕꯤ ꯄꯨꯔꯅꯤꯃꯥꯁꯨ
ꯏꯃꯨꯡ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯃꯧꯅꯤ ꯍꯥꯏꯗꯨꯅ ꯃꯅꯦ ꯃꯀꯨꯅ ꯂꯨꯅ ꯆꯥꯅ ꯇꯧꯖꯈꯤ꯫ ꯅꯤꯁꯥꯗ ꯂꯥꯏꯆꯨꯔꯝꯂꯕ ꯐꯠꯇ꯭ꯔꯕ ꯂꯝꯆꯠ ꯀꯌꯥꯅ ꯃꯥꯡ ꯊꯥꯔꯝꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯗꯨꯁꯨ ꯄꯨꯔꯅꯤꯃꯥꯒꯤ ꯂꯥꯟꯖꯗꯕ ꯑꯆꯨꯝꯕ ꯆꯠꯄ ꯃꯇꯧꯁꯤꯡꯅ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤ꯫